mayambu tramno okchabagalonena ikok lona khurumjari ngasisu mayamgi ngahak pathana bagidamagta manipuri horror story amamu puduna lakchari horror story asigi mamingna mami machet wari asina hingliba amati laikhidraba kanagumbi amataga marinajadi aibana wakana sagatcharaga tabiriba singi ngahak pathana bagidamagta semjaba wari asibu thabirakpi Rina Sanasam hojik mayamgi mafamda khudol tamjari mami machet ingna siklaba ahingi matamni nupi ado makutta laten ama paiduna thongalda mathanta tapna thorakli sukna mamlaba ahingi matamgo oibaga masada kibusu phawri mamai mamit adusu humangna punglup labadi mana tapna asum tholakpada matung lomda mi amana ingnarakpagi makhol ama taraklami makhol adu tabata thanglamba khongthang ado chap lepi makut ani aduna laten ado jejet paisinduna akiba do khangjari mahana jatpa hek lepaga makhol adusu hek maglepkhri masa ado thak nikna liuptuna lei mana pari balaten aduki musi raba mangal aduda magi matungda leiriba sakhangdaba aduki mami ado taba mahal uraklami mana leimaida tariba mami aduda munna jinglubada mami ado machet amatang oina urami nupi aduna tungda tapna mamai ado onthoraka matamda khangprek khangna ima haina lauramlaga laten ado leimaida khangtha tharai laten ado mai horoktuna nupi aduki masa ado maina waiduna chaklaklei mafam aduda maina saktuna pring songtuna nupi ado thawai thare sakliba maingal aduki manakta mami machet adusu leptuna leiri olapa masa ado khanghoutuna manil oina oduna mami machet aduki masa aduda paisimki mikuk kharagi matungda yumthong khudinda leinariba tawu hui kayasu sitha khongnaraki thaudok asigi matung chahi khara haukrabagi tungda ngasigi anganba ayuk asiri nahan makhaiga ima mantabagum tauri nungthi nomangi mioi punamakki masa punamak ihai hainatabagumna taunari khomdon partin ama paiduda ising soonaba pukri tamna parap lakli makhoi ki pukri ado yumgi mamang oirapna leiba ingkhol aduki matonta suglapna lei masinda su isau langduna murum soli kari thokcha sajai haidun usitibano makhoi ki masado natrabadi aigi imau leitabaki mawongta isana nuksi pami haiduna yum masita chin chongduna lakli aikhoi su chatnabi ki matung inna aina paw hanbadu chalidana makhoina aikhoidagi kari bu heladana khangloidara dubudi macha nupi udagi henbi imau ama thiduna mamangda chauna hongtokke he mi masak khangdaba saradana isau langduna ising chuluraga changlakpadu nabana hek thengnari matam aduda nabana khomdonda haifet jenglaga karino nupi ising sopupu adu isau tawribadu karigino ha tallaga naigonda hayudana adudi nattadana ai isau yamna tawganu namau laamdai sida ai imau laklabadi ai khoi suwa isu kaido amu uraklagadabani ne adagi di nangsu aisu bubu kaido korokladabani ne mama khomdon nabada sauna jenglaga makhutta pariba ising partin ado leimaida makhol thokna thamlaga mamit mana sangdoktuna sauna hai hare kadai lagi mauno makhoi pabung aina haidro makhoi ki mamado amaibin adusu tawngambi amaibi mi amaki pukningi wakhalse khudakte hekta thamai sanbi ngambi makhoi masa manaduna ne ichanu pase phabiba oiramgani aina haidro oiramgani bado kaya da tawngamli ba mama masano yengune dubo masida nabana amuk khumlai mama mi da aduk jamna hekta phatana su khaluksigino ko nasana nuksi pami haduna protibasiri isage laibukta asumna thoklu haduna tamlabarani masida ikhoina mi gi masa adubu pamthi haduna ha nasa nupi du
ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯂꯨꯍꯣꯡ ꯂꯣꯏꯁꯤ ꯍꯥꯏꯕꯁꯤ ꯌꯥꯔꯤꯕ꯭ꯔꯣ? ꯏꯁꯧꯗꯣ ꯄꯪꯂꯥꯡ ꯂꯥꯡꯂꯛꯂꯒꯅꯨꯀꯣ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯁꯦꯝꯗꯣꯛꯄ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨꯅꯦ ꯈꯜꯂꯨ, ꯐꯠꯇꯕꯇ ꯈꯟꯒꯅꯨꯀꯣ, ꯑꯐꯕꯁꯨ ꯈꯔ ꯈꯟꯕ ꯇꯝꯃꯨ꯫ ꯃꯁꯤ ꯍꯥꯏꯔꯨꯕꯗꯒꯤ ꯈꯣꯝꯗꯣꯟ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯑꯩꯗ ꯂꯥꯟꯕ ꯉꯥꯛꯇꯅꯤ, ꯑꯩꯈꯣꯏꯗꯤꯅꯦ ꯃꯃꯥ ꯐꯠꯇꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯅꯁꯦ꯫ ꯑꯩꯅ ꯐꯠꯇꯕꯗꯒꯤ ꯐꯠꯇꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯑꯐꯕꯅꯤꯅ ꯐꯅ ꯑꯗꯨꯃꯛ ꯈꯟꯕꯤꯌꯨ, ꯑꯩꯗꯤ ꯐꯅ ꯈꯟꯕ ꯉꯝꯖꯔꯣꯏ꯫ ꯑꯗꯨꯒꯅꯦ ꯍꯌꯦꯡꯋꯥꯏꯐꯥꯎ ꯐꯠꯇꯅ ꯅꯨꯡꯗꯒ ꯊꯣꯛꯂꯕꯗꯤꯅꯦ, ꯃꯇꯝꯗꯨꯗꯅꯦ ꯑꯩꯉꯣꯟꯗꯒꯅꯦ ꯀꯔꯤꯃꯠꯇ ꯍꯥꯏꯕꯤꯔꯛꯀꯅꯨ ꯍꯥꯏꯁꯤꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯃꯗꯨꯅ ꯈꯣꯝꯗꯣꯟ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯗꯨ ꯄꯨꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤꯕ ꯁꯥꯎꯅꯤꯡꯉꯤꯅꯤ ꯍꯥꯏꯗꯅ ꯂꯣꯏꯅ ꯀꯟꯊꯤ ꯊꯣꯛꯄꯁꯤꯕꯨ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯅ ꯀꯔꯤꯕꯨ ꯇꯝꯂꯤꯒꯕ? ꯁꯣꯔꯤ ꯏꯕꯨꯡꯉꯣ, ꯅꯁꯥꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯐꯕꯇ ꯄꯤꯅꯕꯤꯌꯨꯀꯣ꯫ ꯁꯣꯝꯗꯅ ꯁꯥꯒꯩ ꯉꯥꯟꯕꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯥꯟꯗꯅ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯃꯃꯥ ꯂꯩꯔꯦꯟ ꯁꯅꯥꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯦꯟ ꯁꯅꯥꯅ ꯇꯝꯂꯞꯅ ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯗꯅ, ꯎꯆꯥꯟ ꯃꯔꯥꯏ ꯌꯥꯎꯗ꯭ꯔꯦ ꯉꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ ꯍꯥꯏ ꯏꯕꯦꯝꯃ, ꯁꯥꯒꯩ, ꯑꯣ ꯁꯥꯒꯩ ꯉꯥꯟꯕꯤ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯏꯃꯨꯡꯗꯒꯤ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ, ꯇꯥꯏꯌꯦ ꯈꯨꯝꯂꯤꯕꯗꯨ ꯇꯥꯕꯗ ꯂꯩꯔꯦꯟ ꯁꯅꯥꯅ ꯍꯥꯏ ꯎꯆꯥꯟ ꯌꯥꯎꯔꯝꯗ꯭ꯔꯦ, ꯀꯥꯗꯒꯤ ꯎꯆꯥꯟ ꯅꯈꯥꯏꯕꯗꯣ ꯈꯔ ꯄꯨꯔꯛꯎ꯫ ꯂꯩꯔꯦꯟ ꯁꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯥꯗꯒꯤ ꯎꯆꯥꯟ ꯑꯈꯥꯏꯕꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯃꯃꯥꯗ ꯄꯤꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯅ ꯐꯔꯦ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯍꯥꯏꯕꯗꯒꯤꯗꯤ ꯂꯩꯔꯦꯟ ꯁꯅꯥꯒꯤ ꯃꯅꯥꯛꯇꯒꯤ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯄꯔꯞ ꯊꯣꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯦꯟ ꯁꯅꯥꯅ ꯃꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ, ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯤꯅꯒ ꯑꯃꯨꯛ ꯈꯪꯈ꯭ꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅꯁꯨ ꯉꯥꯡꯅꯔꯅꯤꯗꯀꯣ꯫ ꯑꯁꯨꯝꯅ ꯈꯟꯖꯔꯒ ꯂꯩꯔꯦꯟ ꯁꯅꯥꯅ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯔꯛꯄꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯈꯨꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯕꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯃꯧ ꯅꯍꯥ ꯑꯃꯅ ꯀꯔꯤꯅꯣ, ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯁ, ꯑꯩꯕꯨ ꯌꯨꯝꯗ ꯍꯜꯂꯁꯤꯔꯅꯦ, ꯏꯁꯤꯡ ꯁꯣꯛꯄꯁꯤꯕꯨ ꯇꯣꯛꯂꯁꯤꯔꯅꯦ, ꯍꯦꯔꯥ ꯄꯨꯈ꯭ꯔꯤ ꯌꯧꯗꯣꯔꯕꯁꯤꯕꯨ꯫ ꯋꯥꯈꯜ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯊꯣꯡꯒ꯭ꯔꯥꯗ ꯀꯨꯝꯊꯔꯒ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯧ ꯅꯍꯥ ꯑꯗꯣ ꯂꯨꯈꯝꯗ ꯂꯥꯛꯇꯨꯅ ꯏꯜꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯏꯜꯂꯛꯂꯒ ꯏꯁꯤꯡꯗ ꯖꯄꯣꯡ ꯂꯥꯎꯅ ꯇꯥꯁꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯨꯁꯝꯗ ꯅꯝꯁꯤꯜꯂꯒ ꯊꯝꯕꯒꯨꯝ ꯃꯍꯥꯛ ꯑꯗꯣ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯂꯨꯁꯝꯗ ꯅꯝꯂꯤꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯗꯨꯅ ꯂꯪꯈꯤꯕꯒꯤ ꯃꯇꯥꯒꯨꯝ ꯈꯪꯊꯥ ꯊꯥꯗꯣꯔꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯃꯃꯥꯏ ꯅꯣꯡꯈꯠꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯁꯤꯡ ꯁꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕ ꯁꯅꯥꯕꯨꯟ ꯑꯗꯨꯁꯨ ꯏꯌꯥꯏ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯧ ꯅꯍꯥ ꯑꯗꯣ ꯄꯥꯈꯠꯄ ꯑꯃꯗꯤ ꯀꯤꯃꯟꯈꯤꯕꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯁꯅꯥꯕꯨꯟ ꯐꯥꯎꯕ ꯂꯧꯈꯠꯂꯝꯗꯕꯤꯗ ꯃꯌꯨꯝ ꯌꯧꯅꯅꯕ ꯀꯞꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯑꯣꯏꯁꯤꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯝꯕꯗꯨꯗ ꯃꯧ ꯅꯍꯥ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯥꯟꯅꯅ ꯂꯥꯏ ꯂꯩꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏ ꯊꯥꯖꯤꯜꯂꯛꯇꯨꯅ ꯋꯥ ꯂꯥꯛꯅꯔꯤꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯄꯣꯊꯥꯖꯔꯨꯔꯣ, ꯏꯁꯤꯡꯁꯨ ꯁꯣꯛꯂꯛꯇ꯭ꯔꯕꯅꯤꯅ ꯍꯥꯏꯔꯤ꯫ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯁꯅꯥꯕꯨꯟ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯀꯨꯕꯣꯛ ꯑꯗꯨꯒ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯒ ꯇꯧꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯇꯝꯗꯣ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯄꯣꯠ ꯑꯃ ꯎꯕ ꯃꯇꯝꯗ ꯃꯅꯥꯛ ꯐꯥꯎꯕ ꯆꯪꯁꯤꯟꯗ꯭ꯔꯕꯗꯤ ꯈꯔ ꯎꯗ꯭ꯔꯕ ꯃꯇꯝꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁꯅꯥꯕꯨꯟ ꯑꯗꯨꯕꯨ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯅꯥꯕꯨꯟ ꯑꯗꯣ ꯂꯩꯀꯪ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯝꯂꯤ꯫
ꯃꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯧꯅꯗꯤ ꯄꯨꯈ꯭ꯔꯤꯒꯤ ꯏꯌꯥꯏꯗ ꯇꯥꯎꯗꯨꯅ ꯂꯩꯍꯧꯋꯦꯗꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯁꯅꯥꯕꯨꯟ ꯑꯁꯤꯅ ꯄꯨꯈ꯭ꯔꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯄꯥꯈꯠꯅꯗꯨꯅ ꯌꯦꯡꯅꯩ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯅꯗꯕꯤꯗ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯔꯝꯂꯕꯅꯤꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯁꯅꯥꯕꯨꯟ ꯑꯗꯨ ꯄꯨꯗꯨꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯧꯅ ꯑꯗꯨꯅ ꯈꯟꯖꯩ ꯀꯔꯤꯅꯣ ꯑꯩꯅ ꯃꯥꯌꯣꯛ ꯃꯥꯏꯕꯤ ꯐꯅꯌꯥꯝ ꯆꯤꯡꯂꯕꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕꯗꯧꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯧꯅ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯄꯨꯈ꯭ꯔꯤꯗꯗꯤ ꯁꯅꯥꯕꯨꯟꯗꯨ ꯂꯩꯍꯧꯗꯦ ꯄꯨꯈ꯭ꯔꯤ ꯃꯊꯛꯇ ꯑꯣꯏꯅ ꯂꯩꯔꯝꯃꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯨꯁꯤꯜꯂꯛꯏ ꯃꯗꯨ ꯇꯥꯕꯗ ꯃꯧꯅ ꯑꯗꯨꯗꯤ ꯉꯛꯄꯗ ꯊꯦꯡꯅꯩ ꯃꯔꯝꯗꯤ ꯃꯥꯅ ꯉꯁꯥꯏ ꯎꯕꯗꯗꯤ ꯁꯅꯥꯕꯨꯟ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯌꯥꯏꯗ ꯇꯥꯎꯗꯨꯅ ꯂꯩꯍꯧꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯁꯅꯥꯕꯨꯟ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯉꯛꯄꯅ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯟꯅꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯣꯡꯗꯣꯟ ꯏꯁꯧ ꯂꯥꯡꯅ ꯂꯥꯡꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯅꯕꯅ ꯍꯥꯏ ꯅꯆꯥꯅꯨꯄꯥꯗꯤ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯈꯣꯡꯗꯣꯟꯅ ꯈꯪꯗꯦ ꯑꯩꯉꯣꯟꯗꯒ ꯍꯪꯉꯛꯀꯅꯨ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯅꯕꯅ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯃꯁꯤꯕꯣ ꯑꯁꯨꯛ ꯏꯁꯧ ꯂꯥꯡꯕꯁꯤꯕꯣ ꯍꯥꯏ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯁꯟꯗ꯭ꯌꯥ ꯆꯪꯂꯛꯄꯗ ꯏꯁꯧ ꯂꯥꯡꯕꯁꯦ ꯂꯟ ꯊꯨꯝ ꯆꯪꯗꯦ ꯍꯥꯏꯅꯔꯤꯕꯅꯤ ꯇꯧꯍꯩꯗꯦ ꯌꯥ ꯀꯩ ꯀꯥꯟꯗꯗ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯛ ꯃꯇꯧ ꯊꯤꯕ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯍꯩꯇꯕ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯐꯩꯌꯦ ꯑꯩꯈꯣꯏꯅꯁꯨ ꯃꯁꯛ ꯈꯪꯕ ꯁꯨꯖ ꯅꯣꯝꯖꯕ ꯀꯟꯖꯈ꯭ꯔꯕ ꯏꯃꯧ ꯑꯣꯏꯗꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯩꯗꯤ ꯍꯥꯟꯅ ꯃꯈꯣꯏꯅ ꯈꯪꯅ ꯆꯠꯅꯔꯤꯉꯩꯗꯒꯤ ꯍꯧꯅ ꯄꯥꯝꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯃꯔꯤꯒ ꯑꯃꯨꯛ ꯌꯦꯠꯁꯟꯗꯅ ꯍꯥꯏ ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯦꯀꯣ ꯑꯩꯕꯣ ꯑꯗꯨꯝꯅ ꯅꯕꯅ ꯆꯩꯔꯛꯄꯗꯨꯗ ꯈꯣꯡꯗꯣꯟꯅ ꯑꯩꯈꯣꯏꯗꯤ ꯐꯠꯇꯕꯤ ꯑꯗꯨꯅ ꯃꯆꯥꯅ ꯄꯥꯝꯕ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤꯕ ꯃꯃꯥ ꯐꯠꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅꯁꯨ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯒ ꯑꯣꯟꯁꯟꯅꯕ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯃꯆꯥꯅꯨꯄꯥ ꯃꯍꯦꯁꯣꯔꯕꯨ ꯊꯤꯕ ꯑꯣꯏꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯗꯣꯟꯅ ꯈꯪꯂꯨꯗ꯭ꯔꯗꯣ ꯈꯪꯅꯦꯕ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯞꯇꯛꯅ ꯂꯦꯞꯂꯤꯕꯗꯣ ꯃꯍꯥꯛ ꯎꯏ ꯃꯗꯨ ꯎꯕꯗ ꯈꯣꯡꯗꯣꯟ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯈꯜꯂꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯕ ꯃꯍꯦꯁꯣꯔꯒ ꯋꯥꯔꯤ ꯁꯥꯟꯅ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯤꯕꯗꯣ ताई खोंजेल अदु ताबदा खोमदोना परप थोरक्लगा महेश्वर दवन सिंदुना हाय नंग हजुक्ति पेलेबा नत्रो नफोय नफा नसागे ननिंग थुंगलबनिना पेलेबा नत्रा हाइबा अस केदोरगिमा हा वाना हजलकपसिदा अमु केदोरगेबा अइन पांदबा नुपीदु नंग नमदन इमुंगसिदा पुसलकलबा नत्रो अदुगि सुमथक्ता पाव हाइदोकबा चलुबदा कयादा थिना चरलिबा अरुदि मसान ताबनि कैनो हा नती पाबुंग सुलेरी इमान तौरीदुबु कैनो हाइबनिदा पाव हाइदोकबा चलपसिबु रुपा चनब्रो नत्रगना नुपीनि चनब्रा हाइबनिदा कयादना यमुनेसे माना चुप्पा साद्रंगांनि बसि यमुनेसे हाय पाव हनबा चलपसि नुपीनि चलपा यादे हाइबसि हा कनाना हाइ हाइबनिदा अस मामा यारेसे इस्ता नुपाना हाइबसि चुमदब्रो अइना चटकदबा थबक अदुदा नहाना अवपा सादना नतुमतो चलुरे करी हाइदरक्के हाइबदुसु इथि नुवाइना खुमदि आई अमुक हन्ना चटलुगदोरिबनी हयेंग अयुक्सि चटसि हाइदना अइखोय अहल अमनी अइना हाइरबनी आई नंग तौदब थबक तौजुरो आई महेश्वर पाबुंग नंगसु नुवाइतबा तौरनो पाबुंगदो हयेंग अमुक हन्ना चटलगा करी कमदौसिगे हाइबदो वा तानरुरगे फरे हाय मामा चाक थोंनुरो चलु असुमना हाइरकपदुदा खोमदोन फेट लावरदुना चाखुमलोमदा चंख्री नबा अमदि महेश्वर लुहोंबा तारबदी कना बाटोन तौगनी अमदि करी तौसिगे हाइदुना मपा मचा खरदुना लेहौरी मदुगी मतुंग सोमदुना कमदौरी सगै गानबिदो चाइसिंग थोंबु थाकपा पुंगलोय लोसिलदुना मामा लरेन सनाबु कौरकली मतम अदुदा लरेन सनाना
ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯪꯒꯩ ꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯅꯤꯡꯊꯤꯅ ꯐꯝꯊꯩ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯩ ꯃꯥꯟꯕꯤꯅ ꯆꯥꯛ ꯑꯗꯣ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯊꯤꯗꯣꯔꯛꯂꯒ ꯃꯃꯥ ꯂꯥꯏꯔꯦꯟ ꯁꯅꯥꯗ ꯆꯥꯅꯕꯒꯤꯗꯃꯛꯇ ꯊꯥꯡꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯟ ꯁꯅꯥꯅ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ? ꯏꯃꯥꯁꯨ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯅꯈꯣꯏꯒꯤ ꯃꯥꯝꯇꯣꯟꯃꯛꯀꯤ ꯃꯇꯧꯃꯛꯅꯦ꯫ ꯄꯥꯎ ꯍꯟꯕ ꯂꯥꯛꯄꯗꯨ ꯃꯃꯥꯅ ꯂꯥꯛꯄꯗꯨꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯕꯖꯥꯠꯅꯤ꯫ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯤ 2-3ꯗꯤ ꯁꯨꯔꯧꯗꯅ ꯃꯇꯣꯝꯇꯒ ꯂꯥꯛꯂꯗꯅ ꯅꯆꯥꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯗꯅꯒ ꯂꯥꯛꯂꯤꯕꯅꯤ ꯀꯥꯏꯅ ꯐꯥꯎꯒ ꯁꯥꯗꯅ ꯃꯥꯅ ꯑꯉꯧ ꯑꯐꯩ ꯁꯥꯗꯅ ꯂꯥꯎꯔꯕꯗꯨꯗꯗꯤ ꯅꯈꯣꯏꯒꯤ ꯃꯥꯝꯇꯣꯟꯒꯤ ꯃꯤꯍꯣꯟ ꯑꯔꯥꯡꯕꯤꯗꯨ ꯀꯥꯔꯛꯇꯅ ꯀꯌꯥꯗꯤ ꯊꯤꯅ ꯂꯥꯎꯅꯈ꯭ꯔꯦ꯫ ꯏꯃꯥ ꯀꯔꯤꯒ ꯍꯥꯏꯅꯈꯤꯒꯦꯕ? ꯑꯁ ꯍꯥꯏꯅꯕꯒꯤ ꯋꯥꯕꯨ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯌꯥꯝ ꯊꯨꯅ ꯊꯤꯜꯂꯛꯎ, ꯂꯨꯍꯣꯡꯕ ꯂꯨꯍꯣꯡꯗꯕ ꯍꯥꯏꯕꯗꯨꯅ ꯀꯣꯟꯅ ꯈꯟꯅꯁꯤ ꯍꯥꯏꯗꯅ ꯅꯈꯣꯏꯒꯤ ꯃꯥꯝꯇꯣꯟꯅ ꯂꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯔꯝꯕ ꯂꯩꯕꯥꯛꯇ ꯀꯔꯝꯕ ꯂꯩꯀꯥꯏꯗ ꯅꯨꯄꯤꯅ ꯄꯥꯎ ꯍꯟꯕ ꯆꯠꯄꯁꯤ ꯀꯅꯥꯅ ꯆꯠꯅꯩ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯇꯣꯝꯇꯁꯨ ꯂꯥꯛꯂꯤꯕ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯆꯩꯅꯈ꯭ꯔ ꯄꯣꯠꯅꯤ꯫ ꯑꯗꯒꯤꯗꯤ ꯃꯃꯥꯗꯣ ꯅꯆꯥꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯗ꯭ꯔꯕꯁꯨ ꯌꯥꯏ, ꯑꯗꯨ ꯍꯥꯟꯅ ꯐꯥꯎꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯃꯥꯅ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯎꯡꯈꯠꯂꯝꯂꯒ ꯆꯠꯈ꯭ꯔꯤꯕꯅꯤꯅꯦꯁꯦ꯫ ꯏꯃꯥ, ꯃꯣꯏꯒꯤ ꯃꯃꯥꯗꯣ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯤ꯫ ꯑꯩꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇꯣ ꯑꯗꯨꯁꯨꯅꯦ, ꯃꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯄꯣꯔꯛꯑꯦ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯕꯗ ꯑꯩ ꯌꯥꯝꯅ ꯀꯤꯃ꯫ ꯑꯦꯔꯥ, ꯃꯥꯅꯕꯨ ꯀꯔꯤ ꯇꯧꯖꯔꯛꯀꯗꯣꯏꯅꯣ? ꯏꯃꯥꯁꯤ ꯂꯥꯏꯔꯦꯟ ꯁꯅꯥꯅꯦ, ꯂꯥꯏꯔꯦꯟ ꯁꯅꯥ꯫ ꯏꯆꯥꯒꯤ ꯏꯇꯨꯅꯥꯃ ꯍꯦꯛ ꯁꯣꯛꯄꯗ ꯃꯥ ꯍꯤꯡꯗ꯭ꯔꯦꯗꯅ ꯃꯥ꯫ ꯏꯃꯥ, ꯐꯠꯇꯕ ꯊꯕꯛꯀꯤ ꯇꯧꯒꯨꯝꯁꯤꯗ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅ ꯆꯥꯛ ꯆꯥꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯃꯍꯦꯁꯣꯔ ꯅꯕ ꯑꯃꯗꯤ ꯈꯣꯝꯗꯣꯟ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯣꯝꯗꯣꯟꯅ ꯃꯃꯤꯠ ꯑꯗꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯒ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ ꯇꯧꯔꯤꯑꯦꯅ ꯁꯤꯗꯤ ꯃꯥꯒꯤ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯂꯥꯏꯔꯦꯟ ꯁꯅꯥꯗꯨꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯀꯔꯤꯅꯣ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯦ? ꯑꯁ, ꯑꯝꯇ ꯍꯧꯒꯠꯂꯨꯁꯦ꯫ ꯌꯦꯡꯉꯨꯅꯦ, ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ, ꯃꯗꯨꯒꯤ ꯃꯃꯥꯗꯨꯅꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯇꯧꯔꯛꯂꯤꯕꯁꯤ ꯌꯦꯡꯉꯣꯕ, ꯇꯥꯎꯕ ꯅꯪꯁꯨ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯨꯕꯒꯤ ꯃꯃꯥ? ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯕ? ꯑꯁ, ꯇꯥꯗ꯭ꯔꯣ ꯅꯪꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯝꯗꯣꯟꯒꯤ ꯃꯄꯨꯔꯣꯏꯕ ꯅꯕꯅ ꯀꯔꯤꯅꯣ ꯃꯥꯅ ꯇꯥꯗ꯭ꯔꯣ ꯍꯪꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯂꯒ ꯀꯔꯤ ꯇꯥꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯒꯨꯗꯨꯡ ꯆꯦꯟꯕ ꯑꯃꯗꯤ ꯕꯨꯔꯨꯝ ꯋꯥꯔꯤ ꯁꯥꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯗꯣ ꯅꯕꯁꯨ ꯇꯥꯔꯤ꯫ ꯃꯍꯦꯁꯣꯔꯁꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯂꯥꯎꯅꯔꯤꯕꯗꯣ ꯇꯥꯕꯗꯒꯤ ꯃꯍꯥꯛꯁꯨ ꯀꯔꯤ ꯈꯣꯟꯖꯦꯜ ꯇꯥꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯁꯨꯠ ꯀꯞꯄꯒ ꯆꯦꯜꯂꯤꯕꯗꯣ ꯃꯍꯥꯛꯁꯨ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯦꯁꯣꯔ ꯄꯤꯡ ꯂꯥꯎꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯟꯈꯤ, ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯃꯃꯥ ꯂꯥꯏꯔꯦꯟ ꯁꯅꯥꯗꯣ ꯃꯥꯏꯕꯤꯅꯤ, ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯕꯁꯨ ꯑꯗꯨꯝ ꯃꯉꯥꯏ, ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯐꯅ ꯈꯜꯂꯒ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯛꯂꯤꯕ ꯐꯩ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯩ ꯍꯧꯅ ꯁꯥꯎꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯃꯛꯀꯗ ꯍꯧꯒꯠꯇꯨꯅ ꯆꯠꯂꯒ ꯁꯥꯒꯩ ꯉꯥꯟꯕꯤꯗ ꯃꯪꯅ ꯇꯧꯔꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯅꯤꯡꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯦꯁꯣꯔ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯑꯗꯨꯝꯕ ꯇꯧꯒꯅꯨꯀꯣ꯫ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯏꯄꯥꯁꯨ ꯈꯪꯉꯤ, ꯃꯗꯣ ꯂꯩꯄꯥꯛ ꯋꯥꯊꯣꯛ ꯑꯣꯏꯒꯗꯕ ꯊꯕꯛꯅꯤ꯫ ꯑꯩꯈꯣꯏꯅꯗꯤ ꯐꯅ ꯈꯜꯂꯒ ꯃꯈꯣꯏꯗꯤ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯑꯁꯤ ꯄꯤꯛꯂꯝꯂꯤꯕ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯁꯨ ꯂꯥꯏ ꯁꯥꯟꯅꯕꯤꯅꯤ, ꯂꯥꯏ ꯁꯥꯟꯅꯕ ꯃꯥꯏꯕꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯗ ꯇꯧꯔꯛꯂꯦꯗꯅꯁꯦ꯫ ꯍꯥꯏ ꯃꯃꯥ, ꯀꯔꯤ ꯍꯥꯏꯒꯦ? ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯅꯣꯡꯃꯤ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯅꯪꯁꯨ ꯉꯥꯎꯕ ꯍꯧꯔꯛꯂꯕ꯭ꯔꯣ? ꯑꯁ, ꯈꯪꯗꯦꯗ ꯃꯄꯥ, ꯑꯩꯁꯦ ꯉꯥꯎꯔꯤ ꯐꯩ ꯇꯧꯔꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩ ꯁꯥ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯥꯏꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯇꯨꯝꯅꯕ ꯇꯧ꯫ ꯃꯍꯦꯁꯣꯔ, ꯄꯥꯕꯨꯡ, ꯆꯠꯂꯨ, ꯇꯨꯝꯅꯕ ꯇꯧꯖꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯦꯁꯣꯔ ꯃꯍꯥꯛꯀꯤ ꯀꯥꯔꯣꯝꯗ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫
Matam aduta naba amati khomthonsu phamung aduta hipthakinaba tumthakinaba honai aduna makoina hek tumthanaba tawbaga saksang aduta yamna hauna kolik nama thadakhibagi makhol taba aduta khomdon amadinaba amadi mahesor khangpre khangna amuka sat manana hoi karano haina lauki matawasumna pukham thadakhibagi makhol adu tabata mahesor amadi naba mukhoi ani do phuk launa hogatli arduga saksang domda kana leibeno haiduna parap laktuna yengi adumna yenga matamdari kanasu leiramdi aduga pukhamsu thadaramdi matam aduta khomdona yamna kana lauraga ho ima kainoma leire haiduna laurakhi khonjal adu tabada naba amadi mahesor kaidurabagi ima haiduna mahesor chensilli aduga nabasu kaiduragi ne nangbo haiduna chensilli matam aduta khomdona ai kainoma tawri haiduna phamungda pharang songduna hauji aigi imangmaktada nakoina yamna pamjariba namau nupi sagai nganbi hariba nupi ado aigi imangmaktada leplaga masammana ifa faraga makutta thangama paiduna aigi imanga lepami ai sodana mahana harkragani ai kainoma tawri haduna koilau lauri wafam madu taba matamda mahesori mai hongna saukhri aina di mahakpu nungsi janana luna tawraga aigi imangmaktada asumna harana pahonaraka haduna matam aduta khomdona aina makhoida khara thina tawkhiba amadi ngang sakhiba aduna aibu harana bahonrak libani kayada pokchel pikliba imungno ayadi chinda khara ngangjarabasu imoni lana phanaba yaroidaba tanaba yaroidaba marini loksan biragi haduna khallibani aisu chinda pangangang sabagi wani isana pamle haduna pusilaklabani na karidi upai lei khallibani aduga mahakna asuma torok pasidari ai leiba ngamaroi haduna khomdon wo khongna kapli tawriba mataw aduda naba mai hongna saukhri masidagidi mahakna kudak aduda chattuna sagai nganbigi mayumda chatlaga thina ngangluge amadi makhachaida khupanga tharuge aduga lai sanariba larian sanadasu thina ngangduna laikai mamangda khonggoinage khankhri adubu mapabu na tawriba thabak ado macanu pana khangbadagi tawrunu papung haiduna themjanbadagi hojikti ingthari masidagidi imung aduda tawramba punamak loinamak phakhri masidagidi makhoisu ningaidana magi kada tumnakhri mathangi ayukni nongam phum toroklo matung aduta naba ayuk angan baduta hogalakli aduga mahaki masanupa maheswar amadi mahaki nupi khomdonda phawba taklamdara yamna sauna sagai nganbi manakta chakhi asum lakpa matamda nababu masak khangdaba miyoising kaya masulambida walking lakpado thingnarakli matam aduda walking chaliba sing aduna sagai nganbi ki thungang jarokpada hai masiki yumgi nupi masa sagai nganbi hairibadu asomda ngang amada siledana hai as makoigi mung manung kaya yade haibanida karigi yadriba asuk yamna maram mokhraba ibung manung thogulon biwara khangiba mama su thoina kaiba nati amaibi ojabagi wani ngasi phawbada mahana phattaba thabak amata tawkhibasu nati asuk phakraba imung ngasi bu ngai chen oiningdaba imung adudi khara kok bera leiba janida khangdre mi wakal laiduni aigi chanu padane hai moigi sagai nganbi si masana yadrabasu phar kapur u chawno hongdo ki haidana insil libani ne masak matawda phajariba adhokna jumaram mokhraba hai adudi nangda nateda ai sunida asumna ahal ani do nok tuna chatkhi matam aduta sagai nganbi bu ngangani haduna lakliban nabana kari noda likai khullasiнаsu sagai nganbi imung asibu phai haiduna thagali aduga akhoigi imungda makhoigi wa masana tarokli kari adugi sumathakta makhona tawri haibasi aina tasina khangbasu natido papna sagalaga panghai hairibani karigumba wairamdrabadi onthona choplanida aira adubu ai haidadi hairogeda asokna khallaga sagai nganbi gi mayumda naba parap changchallai sagai nganbi do wai taiduna leirami sumang wai tairiba sagai nganbi gi manakta naba changchallakpaduta sagai nganbina pabung kaino ayunga tasita asumna hairaga nurado losalli matamaduda naba nganga ngamdaduna ai si nama amukta unagi hadun laklibani nati noigi ma ba hawat khabro pabung hawat khabani maninda leramgani ai la ya hayo hoi pabung losalu nangi thabakto losalu kaisu kaiba laite asumna hairakpaduda sagai nganbina hoi haiduna makut ada hamtoklaga imungda parap changkhri aduga phida ama pothorakladuna nababu phamhalli tawriba mataw aduda naba mathamoida pungpen penbugum tawri
ꯃꯁꯤꯗꯒꯤꯗꯤ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯋꯥꯏ ꯇꯩꯕꯗꯨ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯃꯃꯥꯕꯨ ꯀꯧꯔꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯔꯦꯟ ꯁꯅꯥꯗꯣ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯅꯕ ꯎꯕꯗ ꯑꯩꯃ ꯇꯥꯏꯉꯣ ꯂꯥꯛꯄꯤꯔꯤꯕ꯭ꯔꯣ ꯑꯩꯅꯦ ꯑꯩꯁꯤ ꯅꯪꯒ ꯋꯥ ꯑꯃꯇꯪ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯑꯩꯁ ꯑꯇꯩ ꯅꯠꯇꯦꯗ ꯉꯥꯏꯈꯣꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒ ꯅꯣꯏꯒꯤ ꯏꯃꯨꯡꯒ ꯇꯧꯅꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯑꯣꯏꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯍꯥꯏ ꯇꯨꯃꯤꯟꯅ ꯑꯌꯨꯛ ꯑꯁꯤꯗ ꯀꯅꯥ ꯎꯍꯟꯗ꯭ꯔꯤꯉꯩꯗ ꯑꯩ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯩꯅꯦ ꯍꯌꯦꯡꯂ ꯀꯔꯤꯅꯣꯃ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯂꯒꯗꯕꯅꯤꯀꯣ ꯇꯥꯏꯉꯣ ꯏꯆꯦꯝꯁꯤꯅꯗꯤ ꯌꯥꯗꯕꯒꯨꯝ ꯀꯔꯤꯒꯤ ꯌꯥꯗꯕꯅꯣ ꯀꯔꯤꯒꯤ ꯌꯥꯗꯕꯅꯣꯕ ꯃꯥꯅ ꯌꯥꯗꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯊꯣꯛꯄ ꯍꯥꯏꯅꯒꯅꯤ ꯐꯔꯦ ꯑꯩ ꯑꯗꯨ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤꯀꯣ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨ ꯃꯥꯅ ꯌꯥꯗꯕ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯌꯥꯔꯤ ꯑꯩ ꯏꯆꯥ ꯅꯨꯄꯥꯅꯁꯨ ꯌꯥꯔꯤꯕꯅꯤꯀꯣ ꯐꯔꯦ ꯂꯩꯍꯧꯔꯣ ꯑꯩ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦꯀꯣ ꯑꯩ ꯂꯥꯛꯑꯝꯃꯦ ꯀꯥꯏꯅ ꯋꯥ ꯂꯥꯎꯒꯅꯨ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯕ ꯄꯔꯞ ꯊꯣꯡꯒꯥꯜ ꯂꯣꯝꯗ ꯊꯣꯛꯈꯤ ꯊꯣꯡꯒꯥꯜ ꯌꯧꯔꯕꯗ ꯅꯕꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯌꯨꯝꯗꯒꯤ ꯑꯩꯅ ꯊꯣꯛꯂꯛꯈꯤꯕꯗꯨꯒ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯇꯧꯔꯝꯂꯤꯕꯁꯤꯅ ꯀꯔꯤ ꯍꯌꯦꯡ ꯍꯪꯆꯤꯠꯁꯤ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯂꯒꯦꯗꯅꯁꯨ ꯍꯥꯏꯔꯝꯂꯦ ꯀꯔꯝꯅꯣ ꯑꯩꯁꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯌꯥꯗ ꯍꯦꯟꯅ ꯄꯥꯝꯁꯤꯜꯂꯨꯔꯕ ꯍꯣꯏꯗꯦꯍꯦ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯑꯩꯁꯨ ꯍꯌꯦꯡ ꯍꯪꯆꯤꯠꯂ ꯀꯔꯤꯅꯣꯃ ꯑꯍꯜ ꯂꯃꯟ ꯈꯔ ꯄꯨꯔꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯨꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯕ ꯄꯔꯞ ꯃꯌꯨꯝ ꯂꯣꯝꯗ ꯂꯥꯛꯂꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯆꯥꯅꯨꯄꯥ ꯃꯍꯦꯁꯣꯔ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯣ ꯂꯝꯕꯤꯗ ꯊꯩꯅꯩ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯀꯗꯥꯏꯗꯅꯣ ꯄꯥꯕꯨꯡ ꯑꯁꯥꯏꯐꯥꯎ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯍꯥꯏ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯣꯏꯗꯗꯤ ꯆꯪꯉꯨꯔꯅꯨꯀꯣ ꯑꯩꯅ ꯍꯥꯏꯔꯝꯂꯕꯅꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯩꯔꯒ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯀꯔꯤꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯋꯥꯈꯜ ꯈꯟꯊꯔꯒ ꯊꯕꯛ ꯇꯧ ꯏꯄꯥ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯕ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯃꯍꯦꯁꯣꯔ ꯅꯕꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯁꯥꯒꯩ ꯉꯥꯟꯕꯤꯕꯨ ꯉꯥꯡꯂꯨꯒꯦ ꯑꯃꯗꯤ ꯆꯩꯔꯨꯒꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯈꯤꯕꯅꯤ ꯃꯄꯥꯕꯨꯡꯒꯤ ꯋꯥꯍꯩ ꯈꯔꯗꯨꯗ ꯃꯍꯥꯛ ꯈꯟꯖꯥꯟꯅꯔꯗꯨꯅ ꯈꯨꯜꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯔꯒ ꯋꯥꯈꯜ ꯇꯧꯗꯨꯅ ꯆꯥꯗꯣ ꯊꯛꯂꯤ ꯀꯔꯤꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯁ ꯑꯩ ꯒ꯭ꯌꯥꯟꯒ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕꯗꯨꯕꯣ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯧ ꯃꯍꯥꯛꯅ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯦ ꯍꯌꯦꯡ ꯍꯪꯆꯤꯠꯁꯤ ꯋꯥ ꯂꯣꯏꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯉꯥꯡꯂꯨꯒꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯗꯥꯏꯅ ꯑꯩꯈꯣই ꯄꯥꯕꯨꯡꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯅ ꯁꯣꯏꯗꯅ ꯁꯨꯝꯂꯒ ꯄꯥꯕꯨꯡꯁꯦ ꯊꯥꯔꯛꯂꯝꯂꯒꯅꯤ ꯐꯩ ꯑꯩ ꯃꯥꯕꯨ ꯎꯅꯗꯕꯗꯤ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯦꯁꯣꯔꯗꯣ ꯆꯥ ꯒ꯭ꯂꯥꯁ ꯑꯗꯨ ꯄꯔꯞ ꯊꯛꯆꯤꯜꯂꯒ ꯄꯩꯁꯥꯒ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯐꯝꯃꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯆꯥꯒꯤ ꯄꯩꯁꯥ ꯄꯤꯔꯝꯗ꯭ꯔꯤꯅꯦ ꯍꯥꯏꯕꯗꯨꯗ ꯏꯍꯦ ꯏꯇꯩꯃ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯆꯥꯒꯤ ꯄꯩꯁꯥꯗꯨ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯒꯝ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯑꯉꯥꯡ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯁꯥꯒꯩ ꯉꯥꯟꯕꯤꯕꯨ ꯀꯧꯊꯣꯛꯂꯤ ꯁꯥꯒꯩ ꯉꯥꯟꯕꯤꯁꯨ ꯀꯔꯤ ꯂꯩꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯃꯍꯦꯁꯣꯔꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯃꯍꯦꯁꯣꯔꯗ ꯃꯍꯥꯛꯅ ꯀꯞꯆꯗꯨꯅ ꯅꯍꯥꯛꯀꯤꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯆꯥꯎꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯎ ꯄꯥꯡ ꯁꯨꯕꯅꯤꯗꯣ ꯑꯩꯒꯤꯗꯤ ꯎ ꯄꯥꯡꯁꯨ ꯁꯨꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕꯗ ꯅꯪꯅ ꯌꯦꯠꯂꯨꯔꯒꯅꯨ ꯑꯩꯁꯨ ꯏꯃꯥꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕꯗ ꯌꯦꯠꯂꯔꯣꯏꯒꯦ ꯅꯪꯁꯨ ꯅꯪꯒꯤ ꯆꯥꯟꯅꯖꯕ ꯏꯃꯥ ꯕꯕꯥꯅ ꯌꯥꯕ ꯃꯤ ꯑꯃ ꯊꯤꯈ꯭ꯔꯣ ꯑꯩꯁꯨ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯤ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯍꯦꯁꯣꯔꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯗꯨꯒꯨꯝꯂꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯃꯆꯥꯛ ꯂꯩꯇꯦꯗ ꯐꯩ ꯑꯗꯨꯕꯨ ꯑꯩ ꯍꯪꯗꯤ ꯁꯣꯏꯗꯅ ꯍꯪꯈꯤꯒꯅꯤ ꯁꯥꯒꯩ ꯉꯥꯟꯕꯤ ꯀꯔꯤꯅꯣ ꯌꯥꯝꯕꯨꯡ ꯍꯥꯏꯌꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯉꯔꯥꯡ ꯑꯍꯤꯡꯁꯤ ꯂꯥꯏ ꯊꯥꯖꯤꯜꯂꯛꯂꯤꯕ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯃꯥꯏꯕꯤꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯗꯨꯛ ꯊꯤꯅ ꯇꯝꯅꯔꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯅꯍꯥꯛ ꯑꯁꯦ ꯂꯥꯛꯂꯝꯃꯦ ꯍꯥꯏ ꯑꯗꯨꯒ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯏꯃꯥꯕꯨꯁꯨ ꯍꯥꯠꯀꯦ ꯇꯧꯔꯝꯃꯦ ꯍꯥꯏ ꯃꯗꯣ ꯅꯈꯣꯏꯒꯤ ꯏꯃꯥꯒ ꯅꯪꯒꯅ ꯁꯤꯜꯂꯒ ꯊꯥꯖꯤꯜꯂꯛꯂꯤꯕ ꯂꯥꯏ ꯅꯠꯇ꯭ꯔꯣ ꯌꯥꯝꯕꯨꯡ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯒꯗꯕꯩ ꯃꯍꯨꯠ ꯌꯥꯔꯦ ꯉꯁꯤꯗꯒꯤꯅꯦ ꯑꯃꯨꯛ ꯈꯛꯇ ꯎꯅꯔꯒꯨꯝꯁꯤ ꯌꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯥꯒꯩ ꯉꯥꯟꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤ ꯃꯍꯦꯁꯣꯔ
ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯃꯆꯟ ꯃꯔꯩꯗꯣ ꯏꯐꯥ ꯐꯥꯖꯤꯟꯕꯒꯨꯝ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯕ ꯐꯥꯎꯕ ꯍꯦꯛ ꯉꯝꯈꯤꯗꯦ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯀꯞꯇꯨꯅ ꯆꯦꯟꯈꯤꯕꯗꯣ ꯃꯍꯥꯛ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯐꯨꯡꯕꯪꯅꯔꯕ ꯋꯥꯈꯜꯅ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯈꯤꯕꯗꯣ ꯀꯝꯗꯧꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯍꯧꯗꯦ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯃꯍꯥꯛꯅ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯍꯥꯛꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯈꯣꯝꯗꯣꯟꯅ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯃꯍꯥꯛꯅ ꯇꯥꯏ ꯇꯁꯦꯡꯕꯗꯤ ꯈꯣꯝꯗꯣꯟꯅ ꯃꯍꯦꯁꯣꯔ ꯍꯜꯂꯛꯂꯦ ꯍꯥꯏꯕꯁꯦ ꯈꯪꯍꯧꯗ꯭ꯔꯕ ꯖꯥꯠꯅꯤ ꯈꯣꯝꯗꯣꯟꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯃꯍꯦꯁꯣꯔꯅ ꯇꯥꯕꯗ ꯃꯍꯥꯛꯅ ꯈꯪꯂꯦ ꯑꯣ ꯉꯔꯥꯡ ꯑꯍꯤꯡ ꯏꯃꯥꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯤꯕ ꯗ꯭ꯔꯃꯥ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯇꯁꯦꯡꯅ ꯎꯕ ꯅꯠꯇꯦꯗꯅ ꯃꯍꯥꯛꯅ ꯁꯥꯒꯩ ꯉꯥꯟꯕꯤꯕꯨ ꯌꯥꯗꯕꯗꯒꯤ ꯁꯥꯒꯩ ꯉꯥꯟꯕꯤꯗ ꯕꯗꯅꯥꯝ ꯄꯤꯗꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯆꯂꯥꯛ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯦꯁꯣꯔ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯛꯂꯤ ꯁꯣꯝꯗꯅ ꯈꯣꯝꯗꯣꯟꯅ ꯍꯣꯅꯦ ꯉꯔꯥꯡꯗꯣ ꯑꯩꯅꯅꯦ ꯑꯃꯨꯛꯇꯣꯏꯕ ꯀꯞꯁꯟꯅꯕꯒ ꯂꯥꯎꯁꯟꯅꯕꯒ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯏꯅꯥꯛꯇ ꯂꯥꯛꯏ ꯊꯥꯡ ꯄꯥꯏꯔꯒ ꯂꯥꯛꯏ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯅ ꯑꯩꯕꯨ ꯍꯥꯠꯀꯗꯕ ꯇꯧꯔꯦ ꯍꯥꯏꯗꯨꯅꯅꯦ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯕꯗꯨꯗꯒꯤꯅꯦ ꯃꯄꯥꯗꯨꯁꯨ ꯑꯃꯨꯛꯇꯣꯏꯕ ꯃꯩ ꯍꯧꯅ ꯁꯥꯎꯔꯒꯅꯦ ꯉꯥꯡꯉꯨꯅꯦ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯑꯩꯅꯦ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯅꯅꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯧꯔꯒꯅꯦ ꯑꯃꯨꯛꯇꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯈꯥꯏꯗꯣꯛꯍꯟꯕꯤꯌꯨꯅꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯃꯍꯦꯁꯣꯔ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯃꯍꯦꯁꯣꯔ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯈꯣꯡꯗꯣꯟ ꯑꯩ ꯊꯝꯃꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯏꯅꯔꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯝꯈ꯭ꯔꯦ ꯃꯍꯦꯁꯣꯔ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯄꯔꯞ ꯄꯔꯞ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ ꯍꯥꯏ ꯅꯪ ꯉꯁꯥꯏ ꯀꯗꯥꯏ ꯆꯠꯂꯨꯏ ꯏꯃꯥ ꯑꯩ ꯁꯥꯒꯩ ꯉꯥꯟꯕꯤꯒ ꯎꯅꯔꯨꯕꯅꯤ ꯎꯅꯒꯗꯕꯅꯤ ꯀꯔꯤ ꯍꯥꯏꯔꯝꯃꯦ ꯃꯈꯥꯖꯥꯏꯗꯨꯗ ꯑꯣꯟꯅ ꯊꯥꯔꯝꯗꯕ꯭ꯔꯣ ꯊꯥꯔꯝꯃꯕꯅꯤ ꯏꯃꯥ ꯀꯞꯄꯒ ꯆꯠꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯦꯁꯣꯔ ꯆꯥꯛꯈꯪꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯈꯣꯝꯗꯣꯟꯅ ꯇꯁ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯆꯥ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯆꯥ ꯃꯔꯛ ꯍꯟꯅ ꯊꯤꯕ ꯌꯥꯏ ꯏꯃꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯄꯣꯛꯁꯤꯃꯒꯤ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯉꯥꯡꯂꯒ ꯂꯩꯍꯧꯔꯤꯕꯗꯣ ꯃꯍꯦꯁꯣꯔ ꯇꯥꯅꯤꯡꯗꯕꯒꯨꯝ ꯑꯁ ꯍꯥꯏꯔꯒ ꯆꯥꯛꯈꯪꯂꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯃꯃꯥ ꯑꯗꯣ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯗꯤ ꯀꯞꯄ ꯋꯥꯃꯜꯂꯛꯂꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯤ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯇꯨꯝꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯂꯥꯏꯔꯦꯟ ꯁꯅꯥꯗꯣ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯐꯔꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯕꯛ ꯑꯃꯃꯨꯛ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯍꯧꯔꯛꯏ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯣꯝꯗꯣꯟ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯄꯦꯔꯦꯛ ꯗꯨꯡ ꯆꯠꯄ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯃꯈꯣꯏ ꯕꯕꯥ ꯇꯥꯕꯤꯔꯤꯕ꯭ꯔꯥ ꯃꯤ ꯌꯥꯝꯕꯨꯡ ꯅꯪꯕꯣ ꯍꯥꯏ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯂꯦ ꯁꯤꯖꯥ ꯑꯩꯁꯦ ꯉꯔꯥꯡꯗꯒꯤꯅꯤꯅꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕꯤꯗ ꯂꯥꯛꯂꯤꯕꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯃꯨꯛ ꯇꯨ ꯌꯦꯡꯉꯨ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯌꯦꯡꯉꯨ ꯃꯥꯒꯤꯅꯦ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯥꯏꯕꯗꯣ ꯍꯦꯛ ꯆꯦꯜꯂꯨꯕ ꯅꯨꯃꯤꯠꯇꯒꯤꯅꯤ ꯇꯧꯔꯛꯂꯤꯕꯁꯦ ꯑꯩꯉꯣꯟꯗꯅꯦ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯔꯛꯂꯒꯅꯨꯀꯣ ꯑꯩ ꯉꯥꯏꯍꯥꯛꯀ ꯇꯨꯝꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯕꯅ ꯇꯨꯝꯈꯤꯕ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯑꯃ ꯐꯪꯉꯤ ꯌꯥꯗꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯃꯍꯦꯁꯣꯔ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯃꯨꯛ ꯇꯧꯔꯛꯂꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯦꯁꯣꯔ ꯃꯃꯥꯅ ꯀꯧꯔꯤꯕꯗꯣ ꯇꯥꯁꯤꯟꯅꯗ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯐꯛꯂꯥꯡꯂꯣꯝꯗ ꯂꯩꯁꯤꯜꯂꯒ ꯇꯨꯝꯈꯤ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯈꯣꯝꯗꯣꯟꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯠ ꯆꯤꯡꯉꯤ ꯈꯣꯝꯗꯣꯟꯅ ꯋꯣꯏꯃ ꯀꯩꯅꯣꯝ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯍꯦꯁꯣꯔꯅ ꯇꯧꯔꯤꯕꯗꯣ ꯀꯗꯔꯅꯤ ꯈꯜꯂꯗꯨꯅ ꯃꯥꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯛꯇꯦ ꯅꯕꯅ ꯀꯩꯗꯧꯔꯒꯦꯅꯦ ꯃꯃꯥ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ ꯑꯩꯒꯤ ꯁꯝꯁꯦ ꯄꯥꯏꯔꯒ ꯆꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯀꯞꯄꯤ ꯃꯥꯒꯤ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯥꯏꯗꯨꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯇꯧꯔꯛꯂꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯈꯣꯠꯄꯒꯨꯝ ꯈꯣꯔꯣ ꯈꯣꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯍꯥꯏ ꯃꯍꯦꯁꯣꯔ ꯄꯄꯥꯕꯨꯡꯅ ꯀꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯍꯦꯁꯣꯔ ꯈꯨꯝꯗꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯑꯥꯎ ꯄꯥꯕꯨꯡ ꯇꯥꯏꯌꯦ ꯍꯥꯏ ꯀꯅꯥꯅꯣ ꯊꯣꯡꯗ ꯒꯣꯔꯣ ꯈꯣꯠꯂꯤꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯗꯅ ꯑꯁ ꯄꯥꯕꯨꯡ ꯍꯨꯏꯒꯨꯝꯕ ꯑꯃ ꯑꯣꯏꯖꯔꯛꯃꯅꯤꯗ ꯍꯥꯏ ꯀꯔꯤꯒꯤ ꯍꯨꯏ ꯑꯣꯏꯅꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯁꯥꯝ ꯊꯦꯡꯅꯕ ꯃꯇꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯍꯨꯏꯅꯣ ꯆꯠꯂꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯦꯁꯣꯔ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯟꯗꯦ ꯃꯥꯟꯗꯦ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯒꯤ
ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤꯕꯗꯣ ꯃꯍꯦꯁꯣꯔꯅ ꯎꯍꯧꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔꯅ ꯍꯩꯁ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯁꯥꯒꯩ ꯉꯥꯟꯕꯤ ꯅꯠꯇꯕ꯭ꯔꯅꯦ ꯑꯣꯏꯔꯝꯒꯅꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯀꯥꯞꯂꯒ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯃꯍꯥꯛꯁꯨ ꯒꯨꯗꯨꯡ ꯆꯦꯟꯗꯨꯅ ꯇꯥꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯅꯨꯄꯤ ꯑꯃ ꯄꯟꯅ ꯆꯦꯟꯈ꯭ꯔꯒ ꯃꯅꯤꯡꯒꯤ ꯅꯥꯀꯜ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯩꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔꯅ ꯃꯥꯅꯤ ꯃꯁꯦ ꯁꯥꯒꯩ ꯉꯥꯟꯕꯤꯅꯤ ꯁꯥꯒꯩ ꯉꯥꯟꯕꯤ ꯑꯁꯨꯝꯅ ꯀꯧꯔꯗꯨꯅ ꯃꯍꯦꯁꯣꯔꯅ ꯇꯥꯟꯅꯔꯤ ꯌꯦꯅꯈꯥꯗ ꯑꯗꯨꯝꯅ ꯃꯍꯦꯁꯣꯔꯅ ꯁꯥꯒꯩ ꯉꯥꯟꯕꯤꯕꯨ ꯀꯧꯔꯗꯨꯅ ꯆꯦꯟꯕꯗꯣ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯅꯕ ꯑꯃꯗꯤ ꯈꯣꯝꯗꯣꯟꯅ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ ꯎꯔꯦꯗꯅ ꯁꯦ ꯇꯥꯕꯤꯔꯦꯗꯅ ꯃꯈꯣꯏ ꯕꯕꯥꯁꯨ ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯥꯁꯤꯅ ꯌꯦꯡꯉꯨ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯥꯏꯗꯅ ꯆꯦꯜꯂꯤꯕꯁꯤ ꯎꯔꯦꯗꯅ ꯅꯆꯥꯅꯨꯄꯥꯁꯤ ꯉꯥꯎꯔꯕ ꯁꯥꯒꯩ ꯉꯥꯟꯕꯤꯗꯨꯅꯅꯦ ꯁꯦꯝꯖꯤꯜꯂꯕ ꯉꯥꯎꯔꯕꯁꯤ ꯍꯣꯏ ꯃꯃꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ ꯑꯩ ꯁꯟꯗꯒ ꯂꯩꯕ ꯉꯝꯖꯍꯧꯔꯣꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯊꯣꯛꯂꯛꯑꯣ ꯅꯪꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯥꯒꯩ ꯉꯥꯟꯕꯤꯕꯨ ꯇꯥꯟꯅꯔꯤꯕ ꯃꯍꯦꯁꯣꯔꯒꯤ ꯃꯅꯥꯛꯇ ꯈꯣꯝꯗꯣꯟ ꯑꯃꯗꯤ ꯅꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯍꯦꯁꯣꯔꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯦꯁꯣꯔꯅ ꯁꯥꯒꯩ ꯉꯥꯟꯕꯤꯕꯨ ꯇꯥꯟꯅꯔꯤꯕꯗꯣ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛ ꯎꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟ ꯑꯃꯗꯤ ꯅꯕ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯦꯁꯣꯔꯗ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦꯕ ꯀꯅꯥꯗꯅꯣ ꯅꯪꯒ ꯇꯥꯟꯅꯔꯤꯕꯗꯨꯅ ꯄꯥꯕꯨꯡ ꯀꯩꯁꯨ ꯅꯠꯇꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯦꯁꯣꯔ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ ꯎꯔꯕ꯭ꯔꯥꯁꯦ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯗꯐꯥꯎꯗ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯦ ꯍꯩ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯅꯆꯥꯅꯨꯄꯥꯁꯦ ꯉꯥꯎꯔꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯌꯦꯡꯉꯨ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯥꯏꯕꯗꯨꯅ ꯁꯦꯝꯖꯤꯟꯈ꯭ꯔꯕ ꯃꯃꯥ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯎꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪꯗꯤ ꯈꯪꯗꯣꯛꯈꯤꯁꯤꯗꯅ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯪꯈꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯈꯣꯝꯗꯣꯟꯅ ꯃꯇꯨꯡ ꯊꯪꯉꯤ ꯑꯗꯨꯒ ꯅꯕꯅ ꯃꯃꯥꯡꯗ ꯉꯥꯡꯗꯨꯅ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯗꯣꯟꯒꯤ ꯃꯅꯪꯒꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯄꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯊꯥꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ ꯏꯁ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯍꯥꯏ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦꯅꯦ ꯅꯪꯕꯣ ꯈꯣꯝꯗꯣꯟꯒꯤ ꯍꯟꯗꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗꯗꯤ ꯃꯍꯦꯁꯣꯔꯁꯨ ꯄꯥꯈꯠꯄ ꯃꯥꯜꯂꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯦꯟꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ ꯑꯩꯒꯤ ꯅꯪꯒꯟꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯍꯥꯏꯗꯨꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯅꯪꯒꯟ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯝꯃꯗꯨꯅ ꯄꯥꯏꯕꯗꯤ ꯐꯪꯗꯕꯤꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯈꯨꯕꯥꯛꯀꯤ ꯉꯪꯁꯪ ꯉꯥꯡꯕ ꯃꯔꯝ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯅꯕ ꯑꯃꯗꯤ ꯃꯍꯦꯁꯣꯔꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯃꯇꯗꯤ ꯎꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯩ ꯉꯥꯏꯈꯣ ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯏ ꯊꯥꯖꯤꯜꯂꯛꯂꯕ꯭ꯔꯅꯦ ꯄꯥꯕꯨꯡ ꯑꯩ ꯃꯗꯨꯃꯛꯇꯤ ꯃꯥꯟꯗꯦ ꯑꯩꯁꯨ ꯃꯗꯨꯗꯤ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯅꯃꯥꯗ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯅꯠꯇꯅ ꯀꯅꯥꯅꯗꯤ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒ ꯍꯥꯟꯅ ꯌꯥꯅꯗꯕ ꯏꯃꯨꯡꯁꯨ ꯂꯩꯇꯅ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯅꯃꯥꯁꯤ ꯏꯃꯨꯡꯗ ꯄꯨꯁꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯅꯕ ꯑꯃꯗꯤ ꯃꯍꯦꯁꯣꯔꯅ ꯈꯣꯝꯗꯣꯟꯕꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯗꯤ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯕ ꯂꯦꯞꯄ ꯅꯠꯇꯦ ꯇꯁꯦꯡꯅ ꯃꯍꯥꯛ ꯆꯩꯅꯥꯗꯣ ꯐꯪꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯣꯝꯗꯣꯟꯕꯨ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯦꯁꯣꯔꯗ ꯍꯥꯏꯔꯛꯏ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦꯕꯨ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯍꯧꯈ꯭ꯔꯦ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯗꯨꯡ ꯆꯦꯜꯂꯤꯕ ꯑꯃꯗꯤ ꯇꯝꯅꯔꯤꯕꯁꯤꯡ ꯑꯁꯤ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯏꯕꯥꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯗꯕꯗꯤ ꯌꯥꯔꯔꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯍꯌꯦꯡꯗꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯒ ꯅꯪ ꯑꯃꯗꯤ ꯑꯩ ꯑꯁꯤ ꯃꯄꯥꯟꯗ ꯁꯪꯗꯨꯅ ꯂꯩꯒꯗꯕꯅꯤ ꯀꯔꯤ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯐꯒꯅꯤ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯂꯨꯈꯤꯒꯦ ꯆꯪꯉꯨꯔꯣ ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯑꯣ ꯑꯍꯤꯡ ꯃꯇꯝꯗꯤ ꯍꯦꯜꯂꯛꯂꯦꯁꯦ ꯍꯥꯏ ꯃꯃꯥ ꯑꯁ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗꯅꯦ ꯋꯥꯒ ꯑꯃꯇ ꯉꯥꯡꯕꯤꯔꯛꯈꯤꯅꯨ ꯐꯔꯦ ꯄꯣꯊꯥꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯍꯦꯁꯣꯔꯅ ꯀꯔꯤꯅꯣ ꯑꯩꯅ ꯎꯈꯤꯕꯗꯨꯕꯨ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯁꯕꯥꯟ ꯅꯠꯇꯕ꯭ꯔꯅꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯇꯁꯦꯡꯅ ꯁꯥꯒꯩ ꯉꯥꯟꯕꯤꯁꯤꯕꯨ ꯃꯃꯥꯒ ꯃꯥꯟꯅꯔꯒ ꯂꯥꯏ ꯁꯥꯟꯅꯔꯕ ꯖꯥꯠꯂꯥ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯄꯥꯕꯨꯡꯅ ꯍꯥꯏꯒꯨꯝꯗꯅ ꯍꯌꯦꯡꯗꯤ ꯂꯨꯝꯃꯒ ꯍꯦꯛꯇꯃꯛ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯦꯁꯣꯔꯗꯨꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯈ꯭ꯔꯦ
ꯑꯗꯨꯝꯅ ꯍꯦꯛ ꯍꯤꯞꯊꯈꯤꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯐꯛꯂꯥꯡꯁꯤꯡ ꯑꯗꯨꯗ ꯌꯣꯄꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯈꯣꯠꯂꯒ ꯒꯤꯔꯦ 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 ꯈꯦꯠꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤꯕꯗꯣ ꯃꯍꯦꯁꯣꯔ ꯅꯕ ꯑꯃꯗꯤ ꯈꯣꯡꯗꯣꯟ ꯃꯈꯣꯏ ꯑꯍꯨꯝꯃꯛꯅ ꯇꯥꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗꯁꯨ ꯃꯤꯅ ꯂꯩꯉꯣꯏ ꯆꯔꯛꯄꯒꯨꯝ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯆꯥꯏꯈꯠꯂꯛꯏ ꯃꯈꯣꯜ ꯑꯗꯨꯅ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯇꯥꯖꯔꯕꯁꯨ ꯒꯦꯔꯦꯡ ꯒꯦꯔꯦꯡ ꯆꯦꯟꯊꯕꯒꯤ ꯃꯈꯣꯟꯗꯤ ꯇꯥꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯀꯌꯥꯗ ꯃꯈꯣꯟ ꯍꯧꯅ ꯇꯥꯔꯛꯂꯤꯕꯅꯣ ꯌꯦꯡꯉꯨꯗꯅꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯊꯣꯜ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯊꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯥꯔꯤꯕ ꯈꯜꯂꯤꯕ ꯖꯤꯡꯒ ꯑꯁꯤꯗ ꯂꯩꯉꯣꯏ ꯇꯥꯕꯕꯨ ꯁ꯭ꯋꯥꯏ ꯐꯥꯎꯕ ꯇꯥꯔꯤꯕꯁꯤꯅꯗꯤ ꯃꯈꯣꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯔꯦ ꯍꯥꯏꯕ ꯇꯥꯛꯂꯤꯕꯅꯤ ꯃꯤ ꯎꯁꯤꯠꯃꯟꯗꯦ ꯂꯥꯏ ꯑꯣꯏꯔꯦ ꯐꯔꯦ ꯃꯤ ꯑꯣꯏꯔꯦ ꯐꯔꯦ ꯑꯃꯨꯛꯀꯗꯤ ꯌꯦꯡꯂꯨꯈꯤꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯣꯡꯗꯣꯟꯗ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯍꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯊꯣꯔꯥꯏ ꯃꯆꯥꯗ ꯂꯩꯔꯝꯃꯨ ꯍꯥꯏꯔꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯅꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯨꯝꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝꯒꯤ ꯌꯨꯝꯊꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯊꯛ ꯊꯪꯕ ꯑꯅꯤꯁꯨꯕ ꯇꯨꯂꯥꯟ ꯃꯊꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯎꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯕꯅ ꯀꯔꯤꯅꯣꯝꯃ ꯎꯕꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯤꯒꯨꯝꯕ ꯃꯤꯒꯤ ꯃꯃꯤꯁꯨ ꯃꯥꯟꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯆꯦꯠ ꯑꯣꯏꯅ ꯇꯧꯕ ꯁꯛꯇꯝ ꯑꯃ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯅꯕꯅ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯦꯁꯣꯔ ꯑꯃꯗꯤ ꯈꯣꯡꯗꯣꯟꯁꯨ ꯆꯦꯟꯊꯣꯔꯛꯂꯒ ꯀꯔꯤ ꯂꯩꯔꯝꯃꯤꯅꯣ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯃꯍꯦꯁꯣꯔꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯇꯨ ꯑꯥꯗꯒꯤꯁꯤ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯗꯣꯝꯕꯤ ꯊꯤꯕ ꯃꯇꯝꯗꯗꯤ ꯃꯍꯦꯁꯣꯔ ꯑꯃꯗꯤ ꯈꯣꯡꯗꯣꯟꯅ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ ꯅꯕꯗ ꯃꯍꯦꯁꯣꯔꯅ ꯄꯥꯕꯨꯡ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯕꯅ ꯃꯍꯦꯁꯣꯔꯗ ꯌꯦꯡꯉꯒ ꯅꯪꯗꯤ ꯎꯔꯣꯏ ꯅꯪꯒꯤ ꯅꯨꯄꯤꯅ ꯇꯧꯕ ꯊꯕꯛꯅꯤꯅ ꯀꯔꯤꯁꯨ ꯎꯔꯣꯏ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯍꯧꯖꯤꯛꯇ ꯃꯁꯤꯒꯤ ꯗꯨꯂꯥꯟꯒꯤ ꯃꯊꯛ ꯑꯁꯤꯗ ꯃꯤꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯃꯤ ꯃꯆꯦꯠ ꯑꯃ ꯑꯩꯅ ꯎꯈꯤꯕꯅꯤ ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯦꯗꯅ ꯐꯛꯂꯥꯡ ꯑꯁꯤꯗ ꯇꯥꯈꯤꯕ ꯃꯃꯤ ꯀꯩꯗꯧꯃ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯃꯠꯇ ꯎꯗꯕꯗꯨꯗ ꯃꯍꯦꯁꯣꯔꯅ ꯄꯥꯕꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯌꯦꯡꯅꯦ ꯑꯩ ꯇꯨꯃꯤꯟꯅ ꯃꯃꯥ ꯃꯆꯥꯗꯣ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯂꯣꯟꯅ ꯌꯦꯡꯉꯨꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯣꯡꯗꯣꯟꯅ ꯇꯧꯔꯒꯦ ꯃꯁꯤꯗꯤ ꯈꯜꯂ ꯃꯥꯜꯂꯤ ꯂꯩꯔꯦ ꯑꯁꯤꯗ ꯂꯩꯔꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯣ ꯋꯥꯟꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯕ ꯑꯃꯗꯤ ꯃꯍꯦꯁꯣꯔꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯍꯦꯁꯣꯔꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯅꯕꯅꯁꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯗꯣ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔꯅ ꯑꯩ ꯏꯁꯤꯡ ꯂꯧꯊꯣꯛꯂꯨꯒꯦ ꯏꯃꯥꯁꯦ ꯋꯥꯈꯜ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯅꯨꯡꯗ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯆꯦꯟꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔꯅ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯆꯥꯛꯁꯪ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯂꯩꯔꯝꯕꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯃ ꯎꯍꯧꯈꯤ ꯃꯗꯨ ꯎꯕꯗꯨꯗ ꯃꯍꯦꯁꯣꯔꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯍꯦꯁꯣꯔꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯂꯒ ꯏꯁꯤꯡ ꯈꯔ ꯂꯧꯔꯕꯒꯤ ꯇꯨꯡꯗ ꯃꯃꯥ ꯈꯣꯡꯗꯣꯟꯅ ꯂꯩꯍꯧꯔꯤꯕ ꯑꯗꯣꯝꯗ ꯆꯦꯜꯂꯛꯂꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯏꯁꯤꯡꯅ ꯄꯣꯞ ꯊꯥꯗꯨꯅ ꯃꯃꯥꯏꯗꯁꯨ ꯏꯁꯤꯡ ꯈꯔ ꯈꯤꯛꯆꯤꯟꯗꯨꯅ ꯃꯃꯥꯕꯨ ꯋꯥꯈꯜ ꯂꯥꯡꯅꯕ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯗꯣꯟꯗꯣ ꯋꯥꯟꯊꯔꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯁꯥꯗꯨꯅ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯛꯇꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔ ꯃꯥꯜꯂꯦꯗꯅ ꯀꯔꯤ ꯎꯔꯤꯕꯅꯣꯅꯦ ꯅꯪꯕꯣ ꯏꯃꯥ ꯀꯔꯤ ꯎꯔꯤꯅꯣ ꯏꯃꯥ ꯍꯧꯖꯤꯛꯇ ꯑꯁꯤꯗ ꯃꯨꯁꯤꯟꯂꯨꯕ ꯃꯇꯨꯝ ꯑꯃ ꯈꯣꯏꯍꯥꯏ ꯍꯥꯏꯔꯒ ꯆꯦꯜꯂꯤꯕꯗꯨ ꯅꯣꯏꯗꯤ ꯀꯅꯥꯝꯇ ꯎꯍꯧꯗ꯭ꯔꯕ꯭ꯔꯣ ꯌꯥꯔꯦ ꯃꯍꯦꯁꯣꯔ ꯄꯥꯕꯨꯡ ꯅꯃꯥꯁꯤ ꯄꯨꯁꯤꯟꯅꯕ ꯇꯧꯁꯤ ꯆꯪꯉꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯣꯡꯗꯣꯟ ꯑꯃꯗꯤ ꯅꯕ ꯑꯃꯗꯤ ꯃꯍꯦꯁꯣꯔ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯍꯨꯏꯁꯤꯡꯁꯨ ꯂꯥꯛꯅ ꯈꯣꯡꯕ ꯑꯃꯗꯤ ꯅꯍꯦꯗꯨꯅ ꯆꯤꯡꯗꯨꯅ ꯈꯣꯡꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ ꯃꯍꯦꯁꯣꯔ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯥꯏ ꯑꯗꯨꯒ ꯅꯕꯁꯨ ꯇꯥꯔꯤꯕꯅꯤ ꯈꯣꯡꯗꯣꯟꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯈꯤꯕꯗꯣ ꯃꯍꯩ ꯌꯥꯜꯂꯤ ꯌꯥꯝꯅ ꯃꯥꯟꯈ꯭ꯔ ꯃꯥꯜꯂꯤ ꯃꯄꯥꯝꯆꯥꯁꯦ ꯇꯁꯦꯡꯅ ꯁꯥꯒꯩ ꯉꯥꯟꯕꯤ ꯑꯃꯗꯤ ꯂꯩꯔꯦꯟ ꯁꯅꯥꯗ ꯇꯁꯦꯡꯅ ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯍꯣꯠꯅꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯥꯒꯩ ꯉꯥꯟꯕꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯂꯕꯒꯤ ꯇꯨꯡꯗ ꯙꯨꯞ ꯊꯥꯡꯃꯩ ꯀꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯂꯥꯏꯔꯦꯟ ꯁꯅꯥꯁꯨ ꯑꯗꯨꯃꯉꯥꯏ ꯉꯔꯥꯡ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤ ꯎꯗ꯭ꯔꯤꯉꯩ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯤ ꯑꯗꯨꯒ ꯁꯤꯠ ꯁꯦꯡꯉꯗꯨꯅ ꯈꯣꯡꯕꯥꯟꯗ ꯂꯪꯊꯣꯛꯄ ꯌꯥꯕꯅ ꯂꯪꯊꯣꯛꯈ꯭ꯔꯤ ꯑꯃꯗꯤ ꯁꯦꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯕ ꯌꯥꯕꯅ ꯃꯥꯡꯍꯜꯂꯤ ꯑꯗꯨꯒ ꯃꯩꯁꯨ ꯊꯥꯗꯣꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯒꯩ ꯉꯥꯟꯕꯤ ꯃꯍꯥꯛꯀꯤ ꯂꯥꯏ ꯙꯨꯞ ꯊꯥꯃꯩ ꯀꯠꯄ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ
ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯆꯥꯛꯈꯨꯝ ꯆꯪꯈꯤ꯫ ꯂꯥꯏꯔꯦꯟ ꯁꯅꯥꯁꯨ ꯍꯤꯡꯈꯣꯜꯗ ꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯊꯕꯛ ꯈꯔ ꯁꯨꯗꯨꯅ ꯂꯩꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯣꯡꯗꯣꯟꯗꯣ ꯃꯐꯤ ꯃꯔꯣꯟ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯍꯦꯁꯣꯔ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯆꯠꯈꯤ, ꯑꯗꯨꯒ ꯅꯕꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯣꯡꯗꯣꯟ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯗꯣꯟꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯧꯕꯁꯤꯡꯗꯣ ꯏꯀꯥꯟ ꯀꯥꯟꯅꯗꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦꯗ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯗꯤ ꯑꯣꯟꯁꯤꯟꯗꯨꯅ ꯍꯣꯏꯅ ꯆꯥꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯏ ꯄꯥꯛꯈꯤꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯈꯪꯉꯗꯅ꯫ ꯐꯔꯦ ꯃꯣꯏꯅ ꯅꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯧꯔꯛꯄ ꯉꯝꯒꯅꯤ? ꯑꯩ ꯇꯧꯒꯦ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅ ꯐꯅꯅꯕ ꯁꯤꯟꯒꯦꯀꯣ꯫ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯂꯥꯛꯂꯕꯅꯤꯅ ꯌꯥꯝꯅ ꯐꯔꯦ꯫ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯊꯦꯡꯕ ꯃꯇꯝꯗ ꯌꯥꯔꯤꯕ ꯃꯈꯩ ꯌꯨꯝꯒꯤ ꯃꯄꯥꯟ ꯊꯣꯛꯑꯣꯏꯗꯕꯅꯤꯀꯣ꯫ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯃꯗꯤ ꯅꯆꯥꯗꯁꯨ ꯍꯥꯏꯌꯨ, ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯈ꯭ꯔꯕꯗꯤ ꯅꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ꯫ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯕꯗꯤ ꯑꯔꯥꯛ ꯑꯈꯪꯅꯗꯨꯅ ꯋꯥꯟꯊꯕ ꯑꯃꯗꯤ ꯁꯤꯕ ꯅꯥꯕ ꯐꯥꯎꯕ ꯌꯥꯎꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯁꯤꯍꯧꯗ꯭ꯔꯒꯅ ꯉꯥꯎꯅ ꯐꯩꯅ ꯆꯠꯄ ꯌꯥꯎꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯑꯁ, ꯀꯌꯥꯗ ꯁꯥꯊꯤꯕ ꯏꯃꯨꯡꯅꯣ ꯌꯦꯡꯉꯣꯕ, ꯈꯪꯉꯣꯏꯗ꯭ꯔꯥ ꯑꯗꯨꯕꯨꯗꯤ꯫ ꯐꯔꯦ ꯑꯩꯅꯁꯨ ꯃꯁꯤ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯌꯧꯔꯣ ꯉꯁꯤꯒꯤꯗꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯊꯕꯛ ꯑꯁꯤꯗ ꯃꯥꯏ ꯍꯦꯛ ꯄꯥꯛꯄꯒ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯈꯪꯂꯦꯗꯅ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯖꯔꯕꯅꯤ꯫ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯦ ꯑꯣꯖꯥ ꯃꯥꯏꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯡꯗꯣꯟ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯔꯞ ꯂꯥꯛꯈꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯄꯪꯂꯥꯏ ꯂꯥꯏꯕꯗꯤ ꯑꯣꯏꯔꯛꯂꯔꯣꯏꯗꯣꯔꯤ, ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯍꯩꯖꯥꯝꯕꯗꯣ ꯃꯍꯥꯛꯁꯨ ꯏꯃꯨꯡꯂꯣꯝꯗ ꯍꯣꯔꯦꯟ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ꯫ ꯃꯍꯦꯁꯣꯔ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯂꯥꯏ ꯁꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯁꯨꯔꯨ ꯅꯩꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯞꯅ ꯑꯣꯏꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯃꯝ ꯃꯝꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯇꯥꯁꯜꯂꯛꯂꯤ꯫ ꯃꯍꯦꯁꯣꯔꯗꯣ ꯁꯥꯒꯩ ꯉꯥꯟꯕꯤ ꯈꯣꯏꯒꯤ ꯋꯥꯔꯛ ꯑꯗꯣꯝꯗ ꯃꯍꯥꯛ ꯑꯗꯣ ꯆꯪꯁꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯋꯥꯒꯤ ꯑꯁꯨꯛꯄ ꯖꯒꯥ ꯈꯔꯗ ꯃꯍꯥꯛꯅ ꯄꯥꯛꯊꯔꯒ ꯂꯨꯝꯂꯒ ꯀꯥꯡ ꯃꯔꯛ ꯑꯗꯨꯗ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯇꯝ ꯊꯦꯡꯂꯕꯗꯨ ꯐꯥꯎꯕꯗ ꯃꯍꯦꯁꯣꯔꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯅꯕ ꯑꯃꯗꯤ ꯈꯣꯡꯗꯣꯟꯅ ꯄꯥꯈꯠꯆꯔꯤ꯫ ꯅꯕꯅ ꯐꯣꯟ ꯇꯧꯗꯨꯅ ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯦꯁꯣꯔꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯦꯁꯣꯔꯅ ꯑꯩ ꯏꯃꯥꯟꯅꯕ ꯈꯔꯒ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯦ, ꯆꯥꯛꯁꯨ ꯁꯤꯗ ꯆꯥꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯦꯁꯣꯔ ꯐꯣꯟ ꯑꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯌꯦꯅꯈꯥꯗ ꯂꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨꯗ ꯄꯨꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯃꯨꯛꯇꯤ ꯇꯥꯁꯜꯂꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯃꯃꯥ ꯂꯥꯏꯔꯦꯟ ꯁꯅꯥꯗꯣ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔꯅ ꯏꯃꯥ ꯂꯥꯏꯔꯦꯟ ꯁꯅꯥꯁꯤ ꯊꯣꯛꯂꯛꯂꯤꯁꯦ, ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯤꯔꯝꯁꯤꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯂꯥꯏ ꯁꯥꯟꯅꯒꯗꯧꯔꯤꯗꯅ ꯁꯤꯗꯤ꯫ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯑꯁꯤꯒꯨꯝꯂꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯃꯈꯥꯏ ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯌꯨꯝꯗ ꯍꯦꯛ ꯊꯥꯔꯛꯂꯤꯕꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦ, ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯁꯣꯏꯗ꯭ꯔꯦ꯫ ꯐꯩ, ꯈꯪꯒꯅꯤ ꯑꯗꯨꯕꯨꯗꯤ ꯃꯥꯒꯤ ꯃꯃꯥ ꯂꯥꯏꯔꯦꯟ ꯁꯅꯥꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯀꯔꯤꯒꯤ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯈꯪꯂꯣꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯨꯅ ꯑꯐꯕ ꯁꯥꯗꯨꯅ ꯑꯩꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯎꯠꯂꯤ꯫ ꯐꯩ, ꯆꯪꯁꯤꯟꯗꯨꯅ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯏꯔꯨꯔꯁꯤꯔꯅꯦ? ꯍꯣꯏꯗꯍꯦ, ꯉꯥꯏꯈꯣ, ꯂꯥꯏ ꯁꯥꯟꯅꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯑꯩ ꯇꯧꯒꯦ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯦꯁꯣꯔ ꯑꯁꯥꯎꯕꯅ ꯊꯨꯝꯃꯠꯈꯤꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯋꯥꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯂꯥꯏꯔꯦꯟ ꯁꯅꯥꯁꯨ ꯃꯍꯥꯛꯁꯨ ꯂꯥꯏꯗꯣ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯥꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯃꯍꯦꯁꯣꯔꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ, ꯑꯩꯅ ꯆꯥꯛ ꯈꯣꯏꯔꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯔꯦꯟ ꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯃꯍꯦꯁꯣꯔ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯟ ꯁꯅꯥꯅ ꯑꯩꯃꯥ, ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯑꯊꯦꯡꯕꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ? ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯈꯪꯖꯔꯦ, ꯏꯃꯥ ꯑꯃꯗꯤ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯤ ꯃꯆꯥꯒꯤ ꯊꯕꯛꯅꯤ, ꯑꯗꯨꯕꯨ ꯑꯩ ꯅꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕ ꯄꯥꯝꯗꯦ꯫ ꯏꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯈꯨꯗꯛ ꯑꯁꯤꯗ ꯂꯦꯞꯄꯤꯌꯨ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯄ ꯊꯣꯛꯂꯕꯗꯤ ꯑꯐꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏ꯫
ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯋꯥꯕ ꯄꯤꯒꯦ ꯈꯟꯕꯤꯒꯅꯨ ꯑꯩ ꯆꯠꯂꯦ ꯏꯃꯥ ꯍꯩ ꯏꯕꯨꯡꯉꯣ ꯃꯍꯦꯁꯣꯔ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯂꯥꯏꯔꯦꯟ ꯁꯅꯥꯅ ꯀꯧꯕꯗꯨꯁꯨ ꯃꯍꯦꯁꯣꯔ ꯁꯥꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯟ ꯁꯅꯥꯅ ꯏꯁꯤ ꯆꯠꯈ꯭ꯔꯦꯅꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯆꯠꯈ꯭ꯔꯁꯅꯨ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯇꯧꯗꯅꯗꯤ ꯈꯛꯇꯣꯛꯂꯔꯣꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯥꯏꯔꯦꯟ ꯁꯅꯥ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯊꯣꯛꯄꯗꯣ ꯁꯥꯟꯅꯍꯧꯈꯤ ꯃꯍꯦꯁꯣꯔ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯂꯣꯝꯗ ꯒꯝ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯕ ꯑꯃꯗꯤ ꯈꯣꯡꯗꯣꯟ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯃꯆꯥꯅꯨꯄꯥ ꯃꯍꯦꯁꯣꯔꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔ ꯆꯪꯁꯤꯜꯂꯛꯂꯒ ꯑꯦ ꯄꯥꯕꯨꯡ ꯏꯃꯥ ꯀꯔꯤꯅꯣ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯌꯥꯗꯕ꯭ꯔꯣ ꯑꯩ ꯅꯪꯅ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯜꯂꯤ ꯑꯗꯨꯒ ꯍꯣꯏ ꯃꯥꯏꯁꯨ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯅꯦ ꯌꯨꯝ ꯑꯁꯤꯅꯒ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯔꯛꯇꯕꯅꯦ ꯉꯁꯥꯏꯗꯒꯤ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯔꯨꯔꯤꯕꯅꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯗꯨ ꯆꯨꯝꯃꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕ ꯆꯨꯝꯂꯦ ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯂꯥꯏꯔꯦꯟ ꯁꯅꯥꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯕꯨꯠ ꯊꯥꯖꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯋꯥꯔꯛ ꯑꯗꯨꯗ ꯂꯨꯝꯂꯒ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯕꯅꯤ ꯇꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯈꯣꯏꯒꯤ ꯃꯃꯥꯗꯣ ꯃꯨꯔꯥ ꯃꯥꯏꯕꯤꯅꯤ ꯃꯥꯏꯕꯤ ꯑꯣꯏꯕꯗꯨꯅꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯈꯔ ꯇꯧꯈꯤꯕꯒꯤꯗꯃꯛ ꯑꯩꯕꯨ ꯍꯥꯏꯔꯕꯒꯤꯗꯃꯛꯇ ꯉꯔꯥꯡꯁꯨ ꯋꯥꯟꯊꯥ ꯎꯔꯦꯗꯅ ꯑꯗꯨꯒ ꯊꯥꯡ ꯄꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯔꯛꯄ ꯑꯗꯨꯒ ꯌꯦꯡꯉꯣ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯅꯃꯤꯠꯃꯛꯇ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯃꯍꯦꯁꯣꯔ ꯄꯥꯕꯨꯡ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯗꯤ ꯆꯨꯝꯂꯦꯀꯣ ꯆꯨꯝꯂꯕꯅꯤ ꯄꯥꯕꯨꯡ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯨꯝꯂꯒ ꯌꯦꯡꯂꯨꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯩ ꯒꯥꯟꯕꯤꯒꯤ ꯃꯃꯥ ꯏꯃꯥ ꯂꯥꯏꯔꯦꯟ ꯁꯅꯥꯗꯣ ꯃꯍꯥꯛ ꯇꯞꯅ ꯀꯩꯅꯣ ꯄꯣꯠ ꯆꯩ ꯈꯔ ꯄꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯗꯨꯗ ꯑꯩꯅ ꯈꯪꯗꯨꯅ ꯆꯪꯂꯨꯔꯒ ꯉꯥꯡꯕꯗ ꯃꯍꯥꯛ ꯈꯨꯝꯐꯝ ꯂꯩꯇꯕꯅꯤ ꯄꯥꯕꯨꯡ ꯐꯔꯦ ꯆꯪꯉꯣ ꯏꯃꯨꯡꯗ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯂꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯨꯒꯦꯀꯣ ꯐꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯦꯁꯣꯔ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯈꯣꯡꯗꯣꯟꯗ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯅꯃꯧ ꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤꯗꯨ ꯅꯨꯡꯁꯤꯗꯕꯗꯒꯤ ꯄꯉꯥꯡ ꯉꯥꯡꯂꯤꯕꯣꯏ ꯅꯤꯡꯏ ꯑꯗꯨꯒꯗꯤ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯦ ꯇꯧꯕ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯈꯣꯡꯗꯣꯟꯅ ꯑꯩꯈꯣꯏꯗꯤ ꯐꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯊꯥꯖꯈꯤꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯃꯤꯠꯃꯛꯅ ꯎꯔꯕꯅꯤꯅ ꯊꯥꯖꯔꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯉꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯃꯇꯧ ꯍꯧꯈ꯭ꯔꯦꯗꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣꯅꯁꯨ ꯈꯪꯈ꯭ꯔꯕꯅꯤꯅ ꯈꯔ ꯃꯈꯩꯗꯤ ꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯃꯍꯧꯁꯥꯒꯨꯝ ꯃꯤꯅ ꯒꯨꯗꯨꯡ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯅꯕ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯈꯤꯗꯨꯅ ꯍꯧꯖꯤꯛꯃꯛ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯉꯥꯡꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔꯅ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯇꯧꯖꯔꯁꯅꯨ ꯑꯩꯅ ꯉꯁꯥꯏ ꯉꯥꯡꯂꯝꯕꯗꯣ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯜꯂꯨꯔꯕꯅꯤꯅ ꯂꯦꯞꯄ ꯌꯥꯗꯕꯗꯒꯤ ꯇꯧꯔꯛꯄꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯍꯌꯦꯡꯇꯪꯒ ꯌꯦꯡꯈꯤꯁꯤ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡꯁꯨ ꯇꯧꯔꯛꯂꯕꯗꯤ ꯈꯨꯗꯛꯇ ꯆꯠꯇꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝꯗ ꯃꯍꯥꯛꯄꯨ ꯈꯣꯡꯒꯣꯏꯅꯒꯗꯕꯅꯤ ꯄꯥꯕꯨꯡ ꯃꯗꯨꯅꯤ ꯑꯩꯅ ꯈꯜꯂꯝꯂꯤꯕꯁꯨ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯋꯥꯕꯁꯤ ꯈꯥꯡꯂꯒ ꯇꯨꯝꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯦꯁꯣꯔꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯤ ꯅꯕꯁꯨ ꯇꯨꯝꯃꯉꯥꯏ ꯇꯨꯝꯊꯈ꯭ꯔꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯒꯨꯗꯨꯡ ꯆꯦꯟꯕ ꯑꯃꯗꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌా ꯑꯃ ꯇꯥꯕꯗ ꯅꯠꯇꯅ ꯇꯧꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗꯤ ꯅꯕ ꯇꯨꯝꯊꯕꯗꯣ ꯄꯥꯛꯅꯗꯤ ꯌꯥꯈꯤꯗꯕꯅꯤ ꯑꯃꯨꯛ ꯇꯨꯝꯊꯔꯨꯔꯕꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯒꯠꯂꯛꯄ ꯇꯧꯈꯤꯕꯅꯤ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨꯁꯨ ꯇꯦꯟꯁꯟ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯊꯕꯗꯨꯁꯨ ꯌꯥꯈꯤꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯅꯔꯤꯉꯩ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯍꯩꯖꯥꯝꯕꯅ ꯃꯁꯤꯒꯤ ꯃꯥꯏꯕꯤꯁꯦ ꯍꯟꯗꯦꯅꯦ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯇꯧꯗꯨꯅ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯇꯧꯔꯕ ꯐꯥꯎꯕꯗ ꯑꯗꯨꯃꯛ ꯍꯜꯂꯛꯏꯅꯦ ꯐꯩ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯠ ꯊꯥꯕ ꯇꯥꯔꯦꯗꯅ ꯃꯥꯒꯤ ꯈꯣꯡꯗꯣꯟ ꯍꯥꯏꯕꯁꯤꯅ ꯑꯩꯉꯣꯟꯗ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯅꯃꯛ ꯀꯨꯏꯔꯕꯅꯤ ꯑꯩꯅꯁꯨ ꯄꯩꯁꯥ ꯐꯅ ꯌꯥꯝ ꯂꯧꯊꯣꯛꯄꯤꯔꯦ ꯑꯗꯨꯅ ꯁꯥꯒꯩ ꯉꯥꯟꯕꯤ ꯑꯃꯗꯤ ꯂꯩꯔꯦꯟ ꯁꯅꯥ ꯃꯃꯥ ꯃꯆꯥꯕꯨ ꯂꯣꯏꯁꯤꯜꯂꯒ ꯈꯣꯡꯗꯣꯟꯒꯤ ꯑꯅꯤꯡꯕꯁꯦ ꯊꯨꯡꯍꯜꯂꯒꯦ ꯑꯩꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯣꯏꯔꯕ ꯕꯨꯠ ꯑꯁꯤꯅ ꯍꯦꯛꯇꯃꯛ ꯊꯥꯖꯤꯟꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯩꯖꯥꯝꯕꯅ ꯃꯍꯥꯛꯅ ꯂꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯁꯣꯜꯂꯒ ꯂꯥꯏꯔꯦꯟ ꯁꯅꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ
hꯧꯖꯤꯛ ꯂꯩꯔꯤꯕ ꯈꯣꯡꯗꯣꯟ ꯍꯣꯏꯒꯤ ꯌꯨꯝꯗ ꯀꯥꯏꯗꯣꯡꯗꯨꯅ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯃꯤ ꯃꯆꯦꯠ ꯑꯗꯣ ꯂꯩꯔꯦꯟ ꯁꯅꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕꯤ ꯂꯩꯔꯦꯟ ꯁꯅꯥꯅ ꯃꯍꯥꯛꯀꯤꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯇꯧꯗꯨꯅ ꯑꯣꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯊꯥꯈꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯦꯟ ꯁꯅꯥꯅ ꯅꯤꯌꯣꯝ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯍꯩꯖꯥꯝꯕꯅ ꯊꯥꯔꯛꯈꯤꯕ ꯃꯃꯤ ꯃꯆꯦꯠ ꯑꯗꯣ ꯊꯥꯔꯛꯄꯗꯨꯗ ꯍꯩꯖꯥꯝꯕꯅ ꯉꯥꯛꯊꯣꯛꯄꯗ ꯃꯍꯥꯛꯅ ꯁꯣꯏꯕꯗꯒꯤ ꯈꯣꯝꯗꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯃꯍꯦꯁꯣꯔꯗ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔ ꯁꯣꯔ ꯁꯥꯡꯅ ꯌꯤꯛ ꯂꯥꯎꯅ ꯆꯤꯡꯈꯠꯂꯒ ꯐꯃꯨꯡꯗꯒꯤ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯅ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯍꯩꯖꯥꯝꯕꯅ ꯀꯅꯥꯗꯅꯣ ꯑꯃꯗꯤ ꯄꯥꯟꯈ꯭ꯔꯁꯦ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤꯗ ꯑꯣꯏꯔꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯅꯤꯗ꯫ ꯐꯔꯦ, ꯑꯩꯁꯨ ꯂꯥꯏ ꯂꯣꯏꯁꯤꯜꯂꯒꯦ, ꯍꯌꯦꯡꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯒꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯩꯖꯥꯝꯕ ꯂꯥꯏ ꯂꯣꯏꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯔꯦꯟ ꯁꯅꯥꯁꯨ ꯑꯗꯨꯃꯉꯥꯏ, ꯃꯍꯥꯛꯁꯨ ꯃꯐꯤ ꯃꯔꯣꯜ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝꯗꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯣꯏꯔꯛꯂꯤ꯫ ꯃꯊꯛꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯍꯦꯁꯣꯔ ꯋꯥꯀꯤꯡ ꯆꯠꯇ꯭ꯔꯦ, ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯇꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯅꯕꯗꯤ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯋꯥꯀꯤꯡ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯁꯨꯝ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯅ "ꯏꯁꯦ, ꯑꯩꯁꯤ ꯋꯥꯀꯤꯡ ꯍꯟꯖꯤꯜꯂꯛꯄꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛ ꯂꯩꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯅꯤ ꯕꯦꯒꯇꯨ ꯀꯥꯎꯗꯅ ꯊꯅꯝꯂꯦꯗꯅ ꯁꯤꯗꯤ꯫ ꯄꯪꯂꯥꯞꯁꯨ ꯂꯥꯞꯄ ꯅꯠꯇ꯭ꯔꯤ, ꯌꯨꯝ ꯐꯥꯎꯕꯗꯪ ꯍꯥꯏꯖꯤꯜꯂꯒ ꯂꯧꯈꯤꯒꯦꯗꯍꯦ." ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯅꯤ ꯕꯦꯒ ꯂꯧꯕ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯄꯗ ꯈꯣꯡꯗꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯇꯥꯏ꯫ ꯃꯍꯥꯛꯅ ꯌꯦꯅꯈꯥꯗ ꯋꯥꯏ ꯁꯤꯟꯅ ꯁꯥꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ "ꯀꯅꯥꯒꯅꯣꯅꯦ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯕꯣ, ꯂꯨꯅ ꯊꯨꯝꯅ ꯁꯥꯟꯅꯕꯁꯨ ꯃꯥꯜꯂꯤ" ꯍꯥꯏꯗꯨꯅ ꯌꯦꯅꯈꯥꯒꯤ ꯐꯛꯂꯥꯡ ꯃꯔꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯗꯣꯟꯅ "ꯑꯣꯖꯥ ꯃꯥꯏꯕꯅ ꯀꯥꯞꯄꯗꯣ ꯁꯣꯏꯗꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤ ꯑꯃꯗꯤ ꯂꯩꯔꯦꯟ ꯁꯅꯥ ꯃꯄꯥꯟꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯁꯤꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤꯗꯤ, ꯑꯩꯅ ꯄꯤꯈꯤꯕ ꯁꯦꯟꯐꯝꯗꯣ ꯃꯗꯨ ꯈꯪꯅ ꯇꯧꯕꯤꯌꯨꯅꯦ ꯑꯣꯖꯥ ꯃꯥꯏꯕ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯅꯕꯅ "ꯍꯣꯏꯁ, ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯗꯅ꯫ ꯑꯩꯒꯤ ꯅꯨꯄꯤ ꯈꯣꯝꯗꯣꯟꯅ ꯁꯥꯒꯩ ꯉꯥꯟꯕꯤ ꯑꯃꯗꯤ ꯂꯩꯔꯦꯟ ꯁꯅꯥ ꯑꯅꯤꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ, ꯃꯗꯨꯗ ꯊꯥꯈꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯗꯤ ꯍꯤꯀꯥꯞ ꯊꯦꯡꯀꯥꯞ ꯃꯌꯥꯝꯗꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯩꯔꯦꯟ ꯁꯅꯥꯅ ꯂꯥꯏ ꯁꯥꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯐꯩ, ꯈꯣꯝꯗꯣꯟꯅ ꯇꯥꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗ ꯃꯃꯤꯡꯒ ꯄꯟꯕ ꯖꯥꯠꯂꯥ? ꯑꯗꯨꯅꯤ ꯑꯣꯖꯥ ꯃꯥꯏꯕ, ꯑꯗꯨꯅꯕꯨ ꯂꯝꯗꯝ ꯑꯁ꯭ꯋꯥꯏꯗ ꯑꯣꯖꯥ ꯃꯥꯏꯕ ꯍꯩꯖꯥꯝꯕ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯗꯅ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯡꯗꯣꯟꯅ ꯃꯃꯤꯡ ꯄꯜꯂꯒ ꯅꯣꯛꯈꯤꯕꯗꯨꯗ ꯅꯕꯅ "ꯑꯣ, ꯍꯩꯖꯥꯝꯕ ꯍꯥꯏꯕ? ꯐꯩ, ꯍꯩꯖꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯤ꯫ ꯍꯩꯖꯥꯝꯕ ꯍꯥꯏꯕꯗꯤ ꯅꯍꯥꯟꯋꯥꯏꯗ ꯈꯣꯡꯗꯣꯟ ꯏꯕꯥꯅꯤ ꯆꯠꯇꯨꯅ ꯑꯩꯒꯤ ꯏꯕꯨꯡꯉꯣꯗꯤ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕꯗꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯐꯩ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯤ." ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯕ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯉꯒ ꯃꯍꯥꯛꯀꯤ ꯃꯅꯤ ꯕꯦꯒ ꯑꯗꯨ ꯂꯧꯔꯒ ꯋꯥꯀꯤꯡ ꯆꯠꯄꯒꯤ ꯃꯍꯨꯠ ꯒꯥꯔꯤ ꯑꯣꯏꯅ ꯊꯧꯗꯣꯛꯂꯒ ꯍꯩꯖꯥꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯅꯕꯗꯣ ꯍꯩꯖꯥꯝꯕꯒꯤ ꯃꯌꯨꯝ ꯌꯧꯔꯤ꯫ ꯑꯁꯥꯎꯕꯒ ꯑꯃꯒ ꯂꯣꯏꯅꯅ ꯍꯩꯖꯥꯝꯕꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯒ ꯍꯩꯖꯥꯝꯕꯕꯨ "ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ" ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯩꯖꯥꯝꯕ ꯊꯣꯔꯛꯂꯦ ꯑꯗꯨꯒ "ꯏꯕꯨꯡꯉꯣ ꯅꯕ ꯑꯣꯏꯔꯦ, ꯆꯪꯉꯣ, ꯀꯔꯤ ꯂꯩꯔꯕꯒꯦ ꯅꯪꯕꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯕꯅ "ꯑꯣꯖꯥ, ꯑꯩꯒꯤ ꯅꯨꯄꯤ ꯈꯣꯝꯗꯣꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯕꯒꯦ? ꯑꯩꯗꯤ ꯍꯦꯛꯇ ꯊꯛꯅꯤꯡꯉꯕꯅꯤ, ꯑꯩꯗꯤꯅꯦ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤꯅꯦ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯩꯖꯥꯝꯕꯅ "ꯍꯣꯏꯁ, ꯈꯣꯝꯗꯣꯟꯅ ꯍꯥꯏꯕꯗꯗꯤ ꯅꯕꯒ ꯃꯍꯦꯁꯣꯔꯒꯅꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯌꯥꯏ ꯍꯥꯏꯕꯅꯤ, ꯑꯗꯨꯒ ꯅꯕꯅ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤ? ꯃꯥꯁꯨ ꯌꯥꯗꯤ ꯌꯥꯗ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯏꯕꯨꯡꯉꯣ ꯅꯕ, ꯇꯧꯕ ꯍꯥꯏꯕꯕꯨ ꯍꯤꯡꯊꯠꯄ ꯍꯥꯏꯕꯕꯨ ꯉꯔꯥꯡ ꯑꯩꯅ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯈꯔ ꯊꯥꯈ꯭ꯔꯕꯅꯤ, ꯃꯗꯨꯅ ꯁꯣꯏꯗꯅ ꯁꯥꯒꯩ ꯉꯥꯟꯕꯤꯗ ꯄꯜꯂꯝꯂꯒꯅꯤ, ꯄꯥꯟꯈ꯭ꯔꯕꯅꯤ ꯉꯔꯥꯡ ꯑꯩꯅ ꯇꯧꯕ ꯃꯇꯝꯗ." "ꯑꯣ, ꯑꯣꯖꯥ ꯃꯥꯏꯕ, ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦꯅꯦ, ꯃꯗꯨꯗ ꯈꯔ ꯊꯨꯅ ꯁꯤꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯒꯤ ꯌꯨꯝꯗꯁꯨꯅꯦ ꯑꯃꯨꯛꯇꯣꯏꯕ ꯗꯨꯡ ꯗꯥꯡ ꯄ꯭ꯔꯦꯛ ꯄ꯭ꯔꯥꯛ ꯑꯃꯨꯕ ꯃꯆꯦꯠ ꯑꯃ ꯍꯦꯛꯇ ꯎꯕ, ꯃꯃꯤ ꯃꯆꯦꯠꯇꯨ ꯎꯔꯨꯕꯗꯒꯤ ꯑꯩꯁꯦ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗ꯭ꯔꯕꯅꯤꯅꯦ ꯑꯣꯖꯥ ꯃꯥꯏꯕ." "ꯏꯁꯦ, ꯑꯗꯨꯒꯤ ꯀꯔꯤ ꯄꯥꯈꯠꯂꯤꯕꯅꯣꯅꯦ? ꯈꯣꯡꯗꯣꯟꯅ ꯍꯥꯏꯗꯕ꯭ꯔꯣ? ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ, ꯃꯗꯨꯗꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯊꯩꯔꯒ ꯊꯝꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯈꯣꯝꯗꯣꯟꯅ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯅꯦ?" "ꯃꯥꯅ ꯍꯥꯏꯕꯕꯨ ꯂꯥꯏ ꯊꯩꯔꯒ ꯊꯝꯃꯦꯗꯪꯗꯤ ꯍꯥꯏꯕ, ꯑꯇꯩꯗꯤ ꯀꯌꯥ ꯊꯣꯏꯅ ꯍꯥꯏꯗꯦ." "ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ,
ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯈꯣꯡꯗꯣꯟꯅ ꯀꯌꯥ ꯀꯠꯂꯝꯂꯕ ꯑꯩꯉꯣꯟꯗꯗꯤ ꯃꯥꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯥꯏꯗꯤ ꯃꯥ ꯊꯣꯛꯄ ꯇꯧꯒꯦꯗꯪ ꯍꯥꯏꯕꯅꯤꯗꯣ ꯑꯗꯣ ꯑꯩꯅꯁꯨ ꯈꯔ ꯊꯝꯖꯔꯝꯒꯦ ꯍꯥꯏꯕꯕꯨ ꯑꯦꯍꯦ ꯈꯣꯡꯗꯣꯟꯅ ꯊꯝꯃꯝꯕꯗꯨ ꯄꯪꯌꯥꯝ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦ ꯅꯪꯅ ꯊꯅꯝꯒꯦ ꯍꯥꯏꯔꯕꯁꯨ ꯀꯥꯏꯗꯦ ꯊꯅꯝꯃꯨ ꯑꯗꯨꯗꯤ ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯂꯨꯄꯥ 5,000 ꯁꯤꯗꯪꯒ ꯊꯝꯖꯔꯝꯃꯒꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯕꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯑꯃꯥꯏꯕ ꯍꯩꯖꯥꯝꯕꯅ 이bungo naba ngai khuni wari kharga haikigene nabana arot atu punama khangdokhrage matagum ojamaiba kari karba wafam oirabano ai di makhoi mama macha se loisin naling bana ngawrabani oja ai adu gidi kari su khuluguru ne aruda ai ne nongonda haining ba maledi ojamaiba kari oirabano jinglam letna hekta haibiu ojamaiba gi mahaisina kanai phawa hairibano adu su khangjaningi do ai na haiba haibabu taw ngasidagi matam kharagi mamangda aiyonda nupi ama lakhi nupi aduna mahaki mamogdo loisinbiu haibadagi aina aigi lewa mantra kya sijinaduna numidang ama aina but thajanduna maina pungka kaba makai chakchek handuna hat khibani ne adu phawba ngamliba aini adugi matadi kalisa nungsa thiruganu aduda aina nongoda hainingba mana haibiu jamaiba nakhoi yariba makaidi yumdigi mapan thokanu haibadi numidang ge matamda aina ibi ma khomdon su haigibani aduna yariba makai na koi yumdigi mapan thokanu ko fare salo makoi mama machagi kari pau ta ba ke haibado aingon ta hairakadabani makoi gi leitabagi pau he tarakpaga nakoi gi yumda thanamba aina leiriba leijariba put bread timu laimu punama nakoi gi yumda gi amuk kauthokadoribani nakoi na thabak ado tawbiyo haibagi damak aina timu laimu singado nakoi gi yumda thamlibani ko makoi gi mama macha aduna leikidaba sikhina kiba tholabadi aikoi gi thabak loirabani na nakoi gi yumdagi kauthokpada kaisu kaidri aduna yum aduda timu laimu phataba khara leiribani na nakoina amam mathengda mapan thok matamda thingrabadi arak akhangnagani aduna ngawna phaina chatkibana tana sibana ba yabu phawbi jai maram aduna nakoi yariba makai numidang mapan thokunu ko fagani oja maiba ai loina ma khangjare adudai chachare asomna hairamlaga naba yamna sauna khumdungi manakta lakhi matawa somna nabado yamna sauna gariado yangna thorki yum hek yobaga khomdon do thina saigi khaladuna asumna nabana yamna sauna gariado yangna thorko matamda asowa tak am lablibodo mamai leiba ngamhoutabadagi tak aduta naba safu kamna thomjinnaki adumna nabana gari aduta safu kanna thomjinkiba maramna mahak yamna thina soktuna hospital da pukhalaki nabagi pawdu tabata khomdon amati maheshwar su hospital la lakhi aduga nabagi oil phibam mado yengshillari matam adu doctor na nabasi kanba ngamgadaba mande mahak yamna thina sokle haiduna khomdon amati maheshwar da hairamki wafam adu tabada khomdon amati maheshwar thawa yamna nungaijakhidi masi punamak ase sagai nganbi amadi larian sana makoi anina tawhallibani makoina yum aduta lai thajinduna akoi gi mi singse mathang siginaba tawribani haiduna yamna thina pina saiki wafam adu tabada maheshwar mai hongna sauki masidagidi karigumba pabungna phatrunga tholabati sagai nganbi amadi larian sana mahaki makutmangna hatkani haiduna mama to wasakli maduki matung accident thokpa numit atuki nongalakpada khomdon amati maheshwar leiriba nabana nadun laikanariba hospital aduta sagai nganbi amati larian sana lakhi matam aduta khomdon amati maheshwar na yamna thina stailaduna makoi anibu nabaga unahandana chilan kirinaba tauki adubu makoi lai haibase nabana khambadagi makoi gi manakta lakliba sagai nganbi amati larian sana do nabana kaushila o haiduna kaushalakli aduka larian sanadang changhalai sagai nganbidi changlakinu haiduna changhalaktri matam aduta larian sanana nabada mahapu kaushilapagi maram hangki matam aduta nabana larian sanada ngamboi ngamdapoi wa do tapna ngangaduna hangai ai nangonda karigumba wafam amatang hangningduna nang bulakpa wa nangaramlibani ai khangi nakoi nawana cha ai sokpagi paw tabada sodina lakane haibase ai khangi maramaduna aina nakoi hek lakpa matamda aina sodina unagani amadi wari sanagani haiduna khanduna leiribani haiduna nabana yamna wana hairi
Matam aduta Larian Sanana kari wafam oirabano haiduna hangi. Matam aduta nabana ai haujikti punamak khangli. Kanada lai thajanbano. Kanana lai sanabano ai loinamak khangli. Atubu aina yamna ngakliba amadi leiri. Aina ngakliba wahang asigi paukhum nahangna khumlamlo. Madugi paukhum mado ai tarabagi tungda taibang haksang tharagi. Wafam madu tabda Larian Sanana kari tawbugi taingo sigadoribano haiduna sut kapi. Matam aduta nabana ai na haige munataw. Nahangna nuktige lai sanaribado Kanada thajilibano nahak tasengna lai sanabra haiduna nabana Larian Sanada hangi. Matam aduta Larian Sanana aidi lai sanakhiba leiti. Aikhoigi imugda taingogi loinabi khomdona thajalagliba bud bread hikap tengkap mayamdo ngakthok chanabagidamagta honajaba khaktani. Adubu lanana ibungo Maheswar amadi taingona aibu lanu ubibadagi aina sanaba laina taibungoigi yumda thajallakbani haiduna seranana khankhibani haiduna Larian Sanana sengtoraklei. Wafam madu tabada nabana chummi aisi loinamak khangli. Haujikti madugi mahaina imung maduda lai phattaba leibang jetlabanina haujik imungdo tamma lekha taraklagadabani. Aduna aisu chatlagani imung ato kangkhong chaina palhorasanu. Madudo khomdona mamit thitna yenglaga mahakti hauna nok oirasanu. Phare chalo haiduna nabana yamna wana hairakpadagi Larian Sana tuminna dumak thoraklei. Asumna Larian Sanana hek chatkibaga thongdin panda khomdon leptuna lerami. Ngasai ngangnaribasing ado khomdon loina tahaurabani. Matam aduda khomdona khalli aina tawbana aina phangba mana tawbana mana phangba haibaduni. Oja amaiba haijambana yamna thajana Larian Sana amati hagai nganbi makhoi anibo loisingani haikibado haujikti aikhoigi yumda oina wanselakli. Amaibi amagi yumda asigumba thabak ama tawbase araiba thabak ama natte haibase ai hana khanthaudri haiduna mathomoi kutum suduna kapsarakli. Masidakiti Larian Sana amadi sagai nganbido mayum lomda thuma khankhri. Matam aduta Maheswar sangsilaktuna mahaki mama khomdonda kaidorabagi imana kaplibadubo haiduna hangi. Matam aduta khomdona karisu tawti haiduna kapli. Asumna tawduna nongmunini humni leramlabagi tungda naba laikat naba ngamdaduna anaba sumasum henjalakpadagi taibang thadokre. Naba na poloi kiba matung numit tarani khara helakpada Maheswar mahusaka manadaba thawdok kaya ma thokpa haurakhi. Ahingi matamda koilau lauba aigi phamung kachinda phamlibadu kanano haiduna koilau laubuna chingba kaya ma tawba haurakhi. Maheswar senabada khomdon awaba ama oirabani. Nimitto yum aduta khomdongi mari mata makoigi mapamgi mi manga amaga punna leiringegi numitni. Naba laikhidabagi makoigi imung manugi thaba engkhang tonabagidamagta nupi khara amasu leiri. Asama tawduna nupi nupa punna makoi manga aduga Maheswar amadi khomdon jauna makoi 3 buk jum aduda leibani. Matam aduda ahingi pung 13 khara helakpa 12 taslakpa toaida Maheswarna kanano dale leibudubo aina tumli basirang udabro kangen deke tungnadana kumtharo ne iya palang tamna pasakhrene oi musin murdana kumtharo ne. Maheswarna adumna phalangda musin muba naptuna satli haiba pawadu tabada Maheswarga tuminnariba magi mamagi manawnupa mahakina mama atonbado khangpret khangduna koilau lauduna koyengengi. Aduga mahakna hai Maheswar kedore kaida no yingutubo. Adumna haraga mahaksu akoibaduda koilei leiduna yengi adu Maheswarna chalu sida kedawi laino chalu. Asomna haiduna mahakti phalang amati kachin koyada koyeng yengduna koitan tali. Madu ubada mahaki maton atomado kiyaduna mahak phamungtagi kumtharakli. Aduga launabadu tabadagi mayamsu loinamak changsilaktuna kari tawbagi haiduna hangdari. Matam aduta Maheswargi mama tonbaduna aisu khangdi manga tawribasi yengo haiduna mayamda yenghalli. Matam aduta Maheswardi phamungi kang khadaga se kumtharaga ai tholo haibane namit nana musin murdana namit ilang dangaga tholo sida kedawi laino. Asumna haraga Maheswarna kanagumba mapu makut paira singthokpagum singtui. Mara tawribado mayamnadi ihang hangba talang manang amata makur masaduna kuiching chingbuna ui. Maheswarki mamittari musin bunna
wangring wangba masana parik paba saru sarangumna kangchillaba mamina langtrik langba musin muba phijul jon jon setpa sekta maduga wari sanari bani asumna tawdagi mahesor do ngahak amuk tumina leraga phamung tumba muk changkhrei tawriba mataw aduta mahesor gi mama matonba amadi leiriba nupa sing amadi nupi sing aduna khomdonda aja nupa mahesor se athubu matamda layeng tho oro natrabadi soidana awa phamda taraklagani haiduna khomdonda hairi khomdona su ai loina makhangle aina pharanaba silagi hairaduna mayamdo magi tumphamda tumkhinabagi tamak tawri adabu mahesor ki mama tonbadudi mahesor ga tuminu haibi yadabadagi tongana atopa ka amada oina tumki numit adugi mathangi nonga madani khomdondo amaiba haijamba ki mayumda lakle matamata khomdona amaiba haijambada kaino khuigi imung tawlibasibo aina haibadi sagai nganbi amati layan sana mukoi anida bud pre thajinduna mukoi gi imung se mang tagana ba sinbiyu na haibani aduga karigi damakta aigi imung da oina wansinduna oza amaibana tawlibano nokoi gi tawasidi paisana ingoda gi loktoklaga wana migi ngangduna leiri haiduna khomdona haijambada yamna thina saiki wafamadu tabada haijambana kari asuk wana aina nagi damakta hodaraga adugumba ngangba ngarangdasu lairen sanana tharakpa posemna ingoda thabadagi khonga si soktuna yengu khamtektuna satpangamduna sayase paitna satlibani nangi damakta asi yawna honaraga adu nangna usittana ngangba haidura yamna thinai haijambana khomdonda amuk chailaklei maroina hauji mahesorda haijambaki khwaidagi sathiba layama oiriba mami machet ado sangduna leiribani wafam maje haijamba amadi khomdona khangba natri haijambana khalibana lairen sana amadi sagai nganbi makoi gi imungda sangduna leikrabani haiduna khallibani matam aduda khomdona haijambada adu wada khangdi aigi sana tawribase yama thuna phangadami hauji ngawna phanya naribase hek phandrabadi aikoi ni seminagadabari yong asumna hayamlaka khomdona chakhi ke tawbada amaiba haijambana ngaikho kari nangi na sanupado hauji kaidawri haibano adumna hangrubada khomdona hauji ngawna phanya nadon leiri ahin khudingi butthoi amubo masale phalangan napi kang khata leiri haiduna ma thokpa drama thanduna leiri aigi sado hauji angawba haibado oiri haiduna haijambada hairi wafamadu tabada haijamba jingnaba asum henkalakli mamang thakta lairan sana amadi mahaka kamnaba matamda mahake mami machet ado mafam rang khangdana kanagumba amada sangkhibani mado maana khalubana lairan sanagi masanupi sagai nganbida sangkhibra haiduna khankibani adugadi ona tainana authokpana kal amada chakhiduna mahesorda ona sangkhre haibasa haijamba khangakli adubu mahana khallibasa sodana chumlamgani haibadi mahak thajaba ngamdabadagi khomdonda man onsinduna ai masida ibani lauthatnabaki mathau tari tawkraba thabakni karigumba aina thakhiba posak aduna nangi nachanupada panba thoklabadi soidana mangasi ahingisida sibasu yaribani maramaduna haujimak chattuna mahaki masada kari leibano haibado yengthoklusi adumna hairakpa adutta khomdona adodi haujimak chatkadabani haiduna haujimak chatnabagi damakta sem saraki adumna tawringai tangcha adumakara ikhang khangawdana khomdon amadi haijambana chatlam daida kwakna lakna khongduna makoi ki kokton landuna paikhi matam adu haijambana chatkadawriba thabak asi araiba thabak amadi oiraroi karigumada mahesorna sibana ba thokrabadi makoi gi imungdi mutpa haibado oigadawri isa sisnu khalaga isa si haibado khomdonda thoklagadawri karsulai taba thabak amagi taba migi masabu manghan ge khalubagi tama mahaki imung khuji kuntak lansi daga digdo asumna mathamoida khallaga mahakna khomdongi matuk inarakli matam aduta khomdonna haijambada mahaki imungga thoribase sodana phangadabani karigumba phandrabadi thoriba thodok athok punama miyam taktuna loina makhangangani haiduna tamka toba leptri khomdona hairiba ngangliba singado haijamba thoina hena tasiludi masidagidi makoi ani asum lakpana khomdongi mayum joroklei khomdongi mayum jorokpada onthok aphiba mamada leirammi mayam changduna mahesordo langna phana tawduna leirami mahesorna somdana kamdawri ai yana khada amuk chatki yana khada ai bunupi yamana kawre mahaka wari sandaba yade haiduna koilau lauduna leirami matam aduta haijambana
ꯃꯍꯦꯁꯣꯔꯗ ꯃꯨꯟꯅ ꯌꯦꯡꯉꯛꯄꯗ ꯈꯪꯂꯤ ꯃꯉꯣꯟꯗꯒꯤ ꯊꯣꯛꯈꯤꯕ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯂꯥꯛꯅ ꯐꯅꯕ ꯉꯝꯗꯕ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯝꯅ ꯋꯥꯕ ꯃꯃꯤ ꯃꯆꯦꯠ ꯑꯗꯣ ꯃꯍꯦꯁꯣꯔꯗ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯍꯩꯖꯥꯝꯕꯅ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯩꯖꯥꯝꯕꯅ ꯈꯣꯡꯗꯣꯟꯗ ꯏꯕꯦꯝꯃ ꯅꯣꯏꯒꯤ ꯊꯕꯛꯁꯤ ꯄꯪꯂꯥꯏꯗꯤ ꯂꯥꯏꯔꯔꯣꯏꯍꯦ ꯏꯕꯨꯡꯉꯣ ꯃꯍꯦꯁꯣꯔꯁꯤ ꯂꯥꯏ ꯐꯠꯇꯕ ꯑꯆꯧꯕ ꯑꯃꯅ ꯆꯦꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤ ꯑꯃꯨꯛꯇꯪ ꯂꯥꯏ ꯇꯥꯏꯅꯗ꯭ꯔꯕꯗꯤ ꯐꯕ ꯀꯧꯕ ꯉꯝꯂꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯣꯡꯗꯣꯟꯅ ꯂꯥꯏ ꯇꯥꯏꯅꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯔꯤꯅꯣ ꯁꯦꯟꯅ ꯀꯌꯥꯝ ꯌꯥꯝꯅ ꯆꯪꯒꯗꯕꯅꯣ ꯆꯪꯒ ꯄꯨꯝꯅꯃꯛ ꯆꯪꯁꯤꯅꯨ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯍꯩꯖꯥꯝꯕꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯩꯖꯥꯝꯕꯅ ꯐꯔꯦ ꯐꯔꯦ ꯌꯦꯡꯂꯒ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯑꯃꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯃꯇꯝꯁꯨ ꯍꯥꯏꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯍꯩꯖꯥꯝꯕꯅ ꯍꯥꯏꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯤꯟ ꯂꯥꯡꯂꯕꯒꯤ ꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3 ꯆꯞ ꯆꯥꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯁꯦ ꯍꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯍꯩꯖꯥꯝꯕꯅ ꯄꯨꯡ 3 ꯆꯞ ꯆꯥꯅ ꯉꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯁꯣꯝꯗ ꯅꯕꯜ ꯂꯩꯈꯤꯗꯕꯒꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯛꯂꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯊꯧꯔꯝꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯒꯗꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗ ꯃꯍꯦꯁꯣꯔꯒꯤ ꯂꯥꯏ ꯇꯩꯅꯕꯒꯤ ꯃꯍꯥꯛꯀꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯣꯏꯅ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛꯇꯣꯏꯕ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯊꯕꯛ ꯍꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯏꯃꯤꯟꯅꯔꯕꯒꯤ ꯇꯨꯡꯗ ꯄꯨꯡ 3 ꯍꯥꯏꯕꯗꯣ ꯇꯥꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯍꯩꯖꯥꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯄꯨꯡꯗꯤ 3 ꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯩꯖꯥꯝꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ ꯃꯌꯥꯝꯒꯤ ꯘꯔꯤꯗ ꯇꯥꯔꯤꯕ ꯄꯨꯡ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯪꯅꯕ ꯄꯨꯡꯁꯤꯡꯅꯤꯗꯣ ꯑꯗꯨꯒ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯄꯤꯕ ꯄꯨꯡꯁꯤꯡ ꯄꯨꯡ 3ꯗꯤ ꯍꯧꯖꯤꯛ ꯇꯥꯒꯗꯕ ꯃꯇꯝ ꯈꯖꯤꯛꯇꯪ ꯋꯥꯠꯂꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯊꯕꯛ ꯍꯧꯗ꯭ꯔꯤꯕꯁꯤ ꯑꯗꯨꯅ ꯍꯦꯛ ꯇꯥꯕꯒ ꯑꯩꯅ ꯇꯧꯖꯔꯤꯕ ꯂꯥꯡꯖꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯏꯅꯃꯛ ꯑꯩꯅ ꯃꯊꯧ ꯇꯧꯕ ꯍꯧꯔꯛꯂꯒꯗꯕꯅꯤ ꯏꯕꯨꯡꯉꯣ ꯃꯍꯦꯁꯣꯔꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯆꯦꯡꯒꯤ ꯂꯥꯛꯈꯤꯅꯤꯀꯣ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯔꯝꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯃꯥꯗꯤ ꯉꯁꯥꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯂꯣꯠꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯃꯍꯥꯛꯅ ꯂꯣꯠꯈꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯗꯕ ꯇꯥꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯉꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯣꯡꯗꯣꯟꯅ ꯍꯧꯖꯤꯛꯇ ꯑꯩꯒ ꯐꯝꯃꯤꯟꯅꯈꯤꯕꯅꯤ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤꯕꯅꯤ ꯃꯔꯥꯏ ꯊꯣꯛꯆꯔꯛꯀꯅꯤꯗ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯩꯖꯥꯝꯕꯅ ꯀꯔꯤꯒꯤ ꯃꯔꯥꯏ ꯊꯣꯛꯆꯔꯛꯄ ꯃꯊꯟ ꯊꯣꯔꯛꯄ ꯌꯥꯔꯣꯏ ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯪꯉꯒ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯃꯥꯡꯂꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯅꯨꯄꯥ 3 ꯆꯪꯁꯤꯟꯗꯨꯅ ꯀꯥꯏ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯊꯤꯕ ꯑꯗꯨꯗ ꯃꯍꯦꯁꯣꯔꯒꯤ ꯃꯥꯝꯇꯣꯟ ꯑꯗꯨꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔꯒꯤ ꯃꯥꯝꯇꯣꯟ ꯑꯗꯨꯅ ꯃꯥꯗꯤ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯑꯗꯨꯅ ꯄꯥꯈꯠꯈꯤꯕꯅ ꯏꯃꯨꯡ ꯑꯗꯨꯗ ꯀꯌꯥ ꯍꯦꯟꯅ ꯊꯤꯕꯗꯣ ꯌꯥꯎꯁꯤꯟꯗꯦ ꯃꯍꯥꯛꯇꯤ ꯑꯍꯥꯡꯕ ꯖꯒꯥꯁꯤꯡꯗ ꯈꯟꯗꯨꯅ ꯂꯥꯞꯇꯛꯅ ꯆꯥꯎꯌꯦꯡ ꯌꯦꯡꯕ ꯈꯛꯇꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯥꯎꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯝꯇꯣꯟ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗ ꯃꯍꯦꯁꯣꯔꯒꯤ ꯃꯥꯝꯇꯣꯟ ꯑꯗꯣ ꯋꯣꯏ ꯃꯥ ꯍꯥꯏꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯣꯡꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯀꯔꯤꯅꯣ ꯄꯣꯇꯩ ꯅꯥꯇꯩ ꯇꯩꯁꯜꯂꯒ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯂꯦꯞꯂꯒ ꯃꯈꯨꯠ ꯃꯁꯥꯒꯗꯨꯅ ꯉꯥꯡꯁꯪꯂꯒ ꯀꯩꯅꯣꯃ ꯇꯧꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯦꯁꯣꯔꯒꯤ ꯃꯥꯝꯇꯣꯟ ꯑꯗꯨꯗꯤ ꯕꯨꯠ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯦꯁꯣꯔꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯁꯤꯗꯤ ꯃꯍꯦꯁꯣꯔꯅꯤꯅꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨꯅꯤ ꯊꯤꯔꯤꯕ ꯑꯗꯨꯒ ꯅꯕꯥꯅꯤꯗꯤ ꯁ꯭ꯋꯥꯏꯗ ꯗ꯭ꯔꯃꯥ ꯁꯥꯟꯅꯔꯒ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯅꯣꯛꯁꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯃꯍꯦꯁꯣꯔꯗ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯌꯝꯗꯨꯅ ꯄꯨꯊꯣꯛꯈꯤꯅꯕ ꯇꯧꯏ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯍꯩꯖꯥꯝꯕꯅ ꯄꯨꯡ 3 ꯇꯥꯔꯤ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯁꯤ ꯇꯧꯕꯇꯕꯨ ꯏꯕꯨꯡꯉꯣ ꯃꯍꯦꯁꯣꯔꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯂꯣ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯃꯥ ꯌꯥꯎꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯑꯗꯨꯝꯅ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯨꯡꯗꯁꯨ ꯏꯕꯨꯡꯉꯣ ꯃꯍꯦꯁꯣꯔꯗ ꯐꯪꯂꯕꯗꯤ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯂꯣ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯦꯁꯣꯔꯕꯨ ꯐꯥꯕꯣꯏ ꯆꯤꯡꯕꯣꯏ ꯇꯧꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯍꯟꯕ ꯌꯥꯗꯦ ꯁꯨꯃꯥꯡꯗ ꯄꯨꯊꯔꯛꯎ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯑꯣꯏꯅ ꯄꯨꯊꯔꯛꯂꯤ ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔꯅ ꯑꯃꯥꯏꯕ ꯍꯩꯖꯥꯝꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯍꯩꯖꯥꯝꯕꯅ ꯈꯪꯉꯤ ꯃꯥꯅ ꯌꯦꯡꯂꯛꯂꯤꯕꯁꯦ ꯑꯩꯉꯣꯟꯗꯅꯤ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯑꯃ ꯍꯪꯅꯤꯡꯕ ꯑꯃꯗꯤ ꯋꯥꯐꯝ ꯑꯃ ꯍꯥꯏꯅꯤꯡꯕꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯦꯁꯣꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏ ꯅꯪꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯁꯤꯟꯊꯥꯗꯤ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦ
ꯑꯗꯨꯒ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯔꯤꯒꯤ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯌꯨ ꯅꯪꯅ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯑꯩ ꯄꯤꯒꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯤꯈꯤꯕ ꯁꯤꯟꯊꯥ ꯑꯗꯨꯗꯤ ꯅꯪ ꯄꯥꯡꯗꯅ ꯈꯛ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯦꯁ꯭ꯋꯔꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯥꯏꯕ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯒꯤ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯈ꯭ꯔꯦ ꯃꯇꯤꯛ ꯆꯥꯕ ꯆꯥꯛꯊꯥꯛꯇꯤ ꯉꯁꯤ ꯐꯥꯎꯕ ꯄꯤꯈꯤꯗꯦ ꯃꯗꯨꯒꯤ ꯄꯨꯂꯞ ꯐꯨꯒꯠꯂꯒ ꯉꯁꯤ ꯑꯩꯅ ꯀꯥꯏꯗꯣꯡꯗꯨꯗ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯀꯥꯏꯗꯣꯡꯗꯨꯅ ꯋꯥꯅ ꯆꯥꯛꯅ ꯈꯥꯡꯂꯤ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯗꯕ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯛꯊꯥꯛꯁꯨ ꯄꯤꯗꯕ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯂꯤꯕ ꯅꯪꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯁꯥꯒꯤ ꯀꯥꯟꯅꯕꯇ ꯌꯦꯡꯕ ꯑꯣꯏꯖꯕꯇ ꯊꯤꯕ ꯑꯃꯥꯏꯕꯅꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯁꯦ ꯅꯍꯥꯛꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ ꯅꯪꯒꯤꯗꯤ ꯄꯩꯁꯥ ꯈꯔꯕꯨ ꯐꯪꯂꯕꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯑꯩꯈꯣꯏꯁꯦ ꯈꯜꯂꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯑꯋꯥꯕ ꯈꯔꯗꯤ ꯇꯥꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯁꯨ ꯄꯨꯈꯤꯒꯗꯧꯕꯅꯤ ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯪꯁꯨ ꯌꯥꯎꯅ ꯑꯩꯒ ꯄꯨꯟꯅ ꯆꯠꯈꯤꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯍꯩꯖꯥꯝꯕꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯒꯨꯝꯕꯅ ꯑꯃꯥꯏꯕ ꯍꯩꯖꯥꯝꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯐꯩ ꯈꯪꯂꯨꯗ꯭ꯔꯗꯨ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯩꯖꯥꯝꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯨꯔꯤ ꯑꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯈꯣꯔꯣ ꯆꯤꯡꯉꯤ ꯑꯗꯨꯝꯅ ꯆꯤꯡꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃ ꯂꯩꯃꯥꯏ ꯑꯗꯨꯗ ꯌꯦꯛꯂꯒ ꯃꯈꯨꯄꯥꯛꯅ ꯅꯝꯂꯒ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯃꯤꯠ ꯑꯗꯣ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯒ ꯉꯔꯪ ꯂꯩꯋꯥ ꯑꯗꯨ ꯁꯣꯜꯂꯒ ꯑꯣꯏ ꯊꯝꯕ ꯃꯈꯨꯠ ꯑꯗꯨꯅ ꯈꯨꯇꯨꯝ ꯀꯟꯅ ꯇꯥꯁꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯍꯦꯁ꯭ꯋꯔꯗꯣ ꯑꯩ ꯆꯥꯛ ꯊꯤꯛꯂꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯑꯩ ꯀꯣꯛ ꯆꯤꯛꯏ ꯀꯣꯛ ꯑꯁꯦ ꯆꯦꯛꯈꯥꯏꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁ꯭ꯋꯔꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯜꯂꯝꯕꯗꯣ ꯊꯥꯗꯣꯛꯂꯒ ꯅꯝꯂꯤꯕ ꯃꯈꯨꯠ ꯑꯗꯨꯗꯤ ꯊꯥꯗꯣꯛꯇꯕꯤꯗ ꯍꯥꯏꯌꯨ ꯅꯪ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯈꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯥꯗꯣꯛꯑꯣꯏꯔꯥ ꯑꯃ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯥꯕꯨ ꯁꯦꯟꯅꯔꯤꯕ ꯄꯥꯏꯔꯤꯕꯁꯤꯡ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯑꯁꯦ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯍꯦꯁ꯭ꯋꯔꯅ ꯑꯃꯨꯛꯀꯁꯨ ꯂꯣꯟ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯃꯍꯦꯁ꯭ꯋꯔꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯃꯄꯥꯡꯒꯜ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯦꯁ꯭ꯋꯔꯗꯣ ꯋꯥꯡꯈ꯭ꯔꯕ ꯃꯄꯥꯕꯨꯡꯒꯤ ꯃꯊꯣꯜ 2-3 ꯋꯥꯡꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯎꯈꯣꯡꯁꯤꯡꯗꯨꯗ ꯀꯣꯟꯗꯨꯅ ꯆꯣꯡꯈꯠꯇꯨꯅ ꯃꯊꯛ ꯆꯧꯅ ꯀꯥꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯊꯕꯥꯛ ꯐꯨꯕ ꯃꯀꯣꯛ ꯄꯥꯏꯕ ꯑꯃꯗꯤ ꯀꯤꯃꯟꯈꯤꯕ ꯅꯨꯄꯤꯁꯤꯡꯗꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄ ꯐꯥꯎꯕ ꯌꯥꯎꯔꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁ꯭ꯋꯔꯅ ꯑꯗꯨꯝꯅ ꯌꯣꯡꯅ ꯆꯥꯎꯔꯕ ꯐꯛꯂꯥꯡꯁꯤꯡ ꯎꯁꯤꯡꯗ ꯅꯞꯇꯨꯅ ꯆꯣꯡꯗꯨꯅ ꯀꯥꯈꯤꯕ ꯑꯗꯨꯗ ꯃꯌꯥꯝꯗꯤ ꯃꯍꯦꯁ꯭ꯋꯔꯁꯦ ꯕꯨꯠ ꯑꯣꯜꯂꯦ ꯍꯥꯏꯅꯗꯨꯅ ꯂꯥꯎꯗꯨꯅ ꯃꯈꯣꯏꯗꯤ ꯄꯥꯈꯠꯅꯗꯨꯅ ꯀꯞꯄꯁꯨ ꯌꯥꯎꯅꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯗꯧꯔꯤꯁꯤꯗꯤ ꯑꯩꯅ ꯇꯧꯕꯁꯨ ꯉꯝꯂꯔꯣꯏ ꯑꯃꯥꯏꯕ ꯑꯇꯣꯞꯄ ꯅꯦꯛꯀꯗꯕꯗꯨꯁꯨ ꯑꯩꯕꯨ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯦꯁ꯭ꯋꯔꯅ ꯗꯣꯂꯥꯟ ꯃꯊꯛꯇꯒꯤ ꯂꯦꯞꯄꯒ ꯌꯦꯡꯊꯔꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯝꯂꯒ ꯈꯣꯡꯗꯣꯟꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯗꯣꯂꯥꯟꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯊꯛ ꯊꯪꯕ 3ꯁꯨꯕꯒꯤ ꯐꯌꯦꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯊꯔꯛꯏ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯃꯥꯏꯕ ꯍꯩꯖꯥꯝꯕꯗꯤ ꯈꯪꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯩꯖꯥꯝꯕꯅ ꯍꯥꯏ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯅꯃꯥ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯔ ꯈꯜꯂꯨ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨꯀꯣ ꯑꯗꯨꯝꯅ ꯍꯩꯖꯥꯝꯕꯅ ꯂꯥꯎꯕ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯈꯪꯂꯤ ꯍꯧꯖꯤꯛ ꯃꯍꯦꯁ꯭ꯋꯔꯁꯦ ꯁꯣꯏꯗꯅ ꯆꯣꯡꯊꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯅꯪ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅꯔꯛꯈꯤ ꯑꯗꯨꯕꯨ ꯍꯧꯅ ꯃꯍꯦꯁ꯭ꯋꯔꯗꯣ ꯃꯉꯛ ꯑꯗꯨꯅ ꯅꯣꯡꯊꯛꯇ ꯅꯣꯡꯈꯠꯂꯒ ꯍꯧꯅ ꯅꯣꯛꯂꯝꯂꯒ ꯃꯍꯥꯛ ꯋꯥꯡꯂꯕ ꯃꯊꯛ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯈꯤ ꯑꯗꯨꯝꯅ ꯆꯣꯡꯊꯔꯛꯄꯗ ꯈꯣꯡꯗꯣꯟꯗꯤ ꯃꯍꯦꯁ꯭ꯋꯔꯅ ꯂꯩꯃꯥꯏ ꯌꯧꯗ꯭ꯔꯤꯉꯩ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯦꯁ꯭ꯋꯔꯅ ꯂꯩꯃꯥꯏ ꯌꯧꯔꯛꯄꯗꯗꯤ ꯃꯁꯥꯗꯣ ꯄꯨꯡꯇꯦꯛ ꯇꯦꯛꯂꯤ ꯁꯔꯨ ꯁꯔꯥꯡ ꯄꯨꯝꯅꯃꯛ ꯂꯩꯃꯥꯏꯗ ꯁꯨꯖꯤꯟꯗꯨꯅ ꯎꯟꯖꯥ ꯐꯥꯎꯗꯣꯛꯇꯨꯅ ꯇꯦꯛꯂꯒ ꯀꯥꯞꯊꯣꯔꯛꯂꯤ ꯏꯍꯤꯡꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯄꯨꯡꯂꯨꯞ ꯂꯨꯞꯄꯗ ꯅꯠꯇꯅ ꯂꯩꯃꯥꯏꯗ ꯁꯤꯟꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯈꯠꯈꯤꯕꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ ꯃꯤ ꯁꯤꯔꯦ ꯗꯣꯂꯥꯟꯗꯒꯤ ꯆꯣꯡꯊꯔꯒ ꯃꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯑꯍꯧꯕ ꯕꯝ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯃꯥꯏꯕ ꯍꯩꯖꯥꯝꯕ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯦꯁ꯭ꯋꯔꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯃꯃꯤ ꯃꯁꯛ ꯑꯗꯨꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯣ
mahak haujikshu monakong chingjaiba makai kaujibani matam aduta haijambana haujikti thokrabadi thokre aduna mahake mathong mangam masai ahing matam oirektringaida losinlonaba tausi ahing matam oikrabadi onthongna khudong thiragani adumna hairakpada mayamnasu thokrabadi thokrabanina losinaba tawrasi haiduna haijamba amadi lakliba miyam madu yauna mayeswargi mathong mangam pangthoknabagidamagta yamna kanna silangki adumna sinbalamga pungloi lureduna mahesor oloiba haukrei somda khomdondo wakhat amuk lakre maheswargi pau tabada mahak yamna thina kapki amadi aina tau haiba thabakna ama aduga aigi imung doina siguma thabakse onsinduna saba misa sisinu khalaga isa siba mina wasunu khalaga aina woina waba ngamsungam nudabada paisa kharagadamak migi imung manung kainaba sinba masa mawa sina khainahanba amaiba asumna khomdon wakhan kaya khanna wakal adu sakman khibana mahaki imungda leiba thang suri ama pairaga tapna changsillaklei aduga mayam tawriba thabak aduda sillangduna koyeng yengduna sintak phitak liba haijambagi matung romda tapna laklaga ojam haibo khomdon kaidore asumna hairaga laithorokpada ikhang khangawduna khomdonna pairakpa thang sori aduna haijambagi mabutta manjin thenki matam aduta haijambado leimai aduta ina punga ngangduna haithakri tawriba saktam madu ubada mayamna kayu tawriba sidi haiduna mayamado thabak paiduna phunai matam aduda mayamna khomdonda miharpi nangna tawriba se karino amaiba asi sunangna layang binama kauraga layang biba ngamdi haiduna amaiba haliba karigino haiduna mayamna khomdonda chainaki masidagidi police pau piduna khomdonbu police na phanki matawasumna mahesor amadi magi mapapung ki mathau mangam punama mahesor ki mamagi mapamgi miyuisingna loinama pangthoki aduga thawa yaudrba amaiba dusu magi haunabi matungina mathau mangam pangthoki aduga khomdon buna marangi matungina jelda matam kharagidamak thamkhri matawasumna migi imungda phattaba thabak tawruba amadi migi imungbu mangnaba siluba khomdon mahaki nuksijaraba machanupa amadi nuksiraba mapuroiba kainaduna jelda mihatpi amagi mingthon phangduna leiki aduga kaisu lanjadaba niyom chumna thabak tawjaba lairen sana amadi mahaki nuksijakraba sagai ganbi makoi ani buna nungaina ingna sikna punsi nungsangna panki wariyasi matang asda lusinjari wariyasi pathokjaba matamda soiki lankiba arana hui khoibi tabiriba punamagna pukchal sauna ngapigani mayambu aroibada amukka hanna kurumjari